ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯒꯥꯏꯕꯤꯃꯧ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯁꯨ ꯐꯅ ꯀꯟꯅ ꯁꯥꯒꯠꯂꯛꯂꯤ꯫ ꯃꯆꯥ ꯁꯅꯥꯃꯇꯨꯝꯁꯨ ꯐꯅ ꯀꯟꯅ ꯀꯞꯂꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯥꯗꯥꯎ ꯀꯧꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯗ "ꯍꯥꯏ ꯆꯠꯂꯣ ꯀꯞꯄꯒ ꯂꯥꯏꯔꯤ ꯊꯥꯎ ꯈꯤꯇ ꯂꯩꯔꯨꯆꯣ." ꯁꯅꯥꯃꯇꯨꯝ ꯀꯞꯅ ꯀꯞꯅ "ꯂꯩꯔꯣꯏ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯅꯪꯅꯦ ꯅꯪ ꯑꯔꯦꯝꯕꯗꯅꯦ ꯃꯩꯍꯨꯝꯁꯤꯅ ꯀꯥꯊꯣꯛꯏꯕ ꯅꯈ꯭ꯌꯥꯠꯇꯨꯗꯅꯦ ꯏꯟꯁꯤꯟꯕ ꯁꯣꯏꯔꯣꯏ ꯆꯠꯂꯣ ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ." "ꯆꯠꯂꯣꯏ ꯇꯜꯂꯤ." ꯀꯕꯣꯛꯂꯩ ꯃꯆꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ "ꯆꯠꯀꯦꯔ ꯆꯠꯂꯣꯏꯔꯥ ꯍꯥ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ." ꯁꯅꯥꯃꯇꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯈꯠꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯑꯃꯨꯛꯀꯁꯨ "ꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯆꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯅꯕꯣꯛ ꯍꯤꯡꯆꯥꯕꯤꯗꯣ ꯀꯥꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯆꯠꯂꯣꯃꯤ ꯅꯪꯕꯣ." ꯁꯅꯥꯃꯇꯨꯝ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯀꯞꯉꯥꯡ ꯉꯥꯡꯂꯗꯨꯅ ꯀꯥꯗ ꯑꯣꯏꯅ ꯆꯪꯈꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ "ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯨꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦ ꯄꯤꯛꯂꯤꯉꯩꯗꯨꯗꯅꯦ ꯃꯀꯣꯛ ꯑꯗꯣ ꯀꯣꯛ ꯂꯥꯎꯅ ꯃꯦꯠꯊꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ." "ꯍꯥꯏ ꯅꯪ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯣ?" ꯃꯅꯦꯝ ꯍꯤꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯀꯕꯣꯛꯂꯩ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤꯗꯨꯕꯣ ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ." "ꯇꯥꯒꯦ ꯇꯥꯁꯅꯨ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯕꯗꯤ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯒꯦ? ꯑꯗꯨꯒ ꯏꯪ ꯇꯞꯄꯒꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯏꯪ ꯇꯞꯀꯗꯕ ꯃꯇꯝ." ꯀꯕꯣꯛꯂꯩ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯪ ꯊꯣꯔꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯊꯤꯕꯣꯡꯗꯨ ꯄꯨꯈꯝ ꯑꯃꯃꯝ ꯆꯥꯏ ꯗꯨꯀꯥꯟ ꯐꯥꯎꯕꯗꯪ ꯆꯠꯂꯨꯁꯨ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ?" ꯃꯦꯝꯆꯥ ꯑꯅꯤꯗꯨꯅ ꯂꯥꯎꯅꯔꯝꯂꯤꯕ ꯑꯗꯨ ꯗꯨꯀꯥꯟ ꯆꯠꯄꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ "ꯀꯗꯥꯏ ꯗꯨꯀꯥꯟ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯏꯃꯥ ꯆꯠꯂꯨꯔꯒꯦ." ꯀꯕꯣꯛꯂꯩ ꯁꯦꯜ ꯂꯨꯄꯥ ꯑꯃꯒ ꯑꯆꯥꯊꯥꯎ ꯀꯧꯇꯥ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈꯤ꯫ ꯃꯦꯝꯆꯥꯅ ꯃꯃꯧꯗ "ꯊꯤꯗ ꯅꯪꯅ ꯍꯦꯛ ꯇꯧꯕꯁꯤꯗꯤꯅꯦ ꯊꯛ ꯈꯥꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯏꯕꯦꯝꯃ ꯅꯪꯕꯨ." ꯃꯦꯝꯆꯥ ꯄꯜꯂꯝꯗꯅ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯏ꯫ "ꯍꯥꯏ ꯂꯩꯔꯥꯡ ꯁꯦ ꯑꯆꯥꯊꯥꯎꯗꯣ ꯃꯈꯥꯏ ꯑꯃꯗꯒꯤ ꯄꯤꯔꯛꯑꯣ ꯃꯈꯥꯏ ꯑꯃꯅꯅꯦ ꯃꯤꯊꯥꯏꯁꯦ ꯍꯥꯞꯄꯛꯑꯣ." ꯂꯩꯔꯥꯡ ꯄꯣꯠ ꯇꯝꯅ ꯇꯝꯅ "ꯀꯩꯅꯣ ꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯔꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ?" "ꯍꯣꯏ ꯏꯕꯦꯝꯃ ꯃꯧꯅ ꯀꯟꯅꯗꯤ ꯊꯣꯡꯍꯧꯔꯤ ꯍꯧꯖꯤꯛꯇꯃ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯃꯃꯥ ꯃꯆꯥ ꯊꯥꯎ ꯂꯩꯗꯦ ꯍꯥꯏꯗꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯂꯩꯕꯨꯡ ꯐꯝꯕꯗꯨꯗ ማዲ ꯆꯥꯛꯀ ꯂꯣꯏꯔꯒ ꯐꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ማዲ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯗꯕꯤꯗ ꯐꯝꯃꯤꯕꯣꯏꯔꯦ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ 마ꯁꯨꯅꯦ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯋꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯣ ꯑꯗꯨꯕꯣꯕ ꯆꯥꯎꯊꯣꯏꯗꯨꯕꯨ ꯀꯔꯤꯃꯇ ꯉꯥꯡꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯉꯥꯡꯕꯅꯣꯗ ꯃꯥꯅꯒ ꯀꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯀꯗꯥꯏ ꯑꯃꯨꯛꯅꯦ ꯀꯥꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯃꯦꯝꯆꯥ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤꯗꯤ ꯃꯃꯧꯅꯤ ꯃꯤꯅ ꯑꯗꯨꯝꯅ ꯄꯥꯎꯊꯪꯗꯨꯅ ꯃꯃꯧ ꯑꯗꯨꯕꯨ ꯉꯥꯡꯕꯗꯤ ꯃꯥꯁꯨ ꯄꯥꯝꯕ ꯅꯠꯇꯦ꯫ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯑꯣꯡꯅ ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯉꯥꯡꯕꯅꯤ꯫ ꯃꯥꯒꯤ ꯂꯤꯆꯠ ꯈꯪꯗꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ꯫ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯨꯡ ꯐꯝꯕ ꯌꯥꯕ ꯐꯝꯂꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯔꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯅ ꯆꯪꯈ꯭ꯔꯤꯕ ꯀꯕꯣꯛꯂꯩꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯂꯩꯔꯥꯡꯅꯗꯤ ꯎꯗꯨꯅ ꯃꯦꯝꯆꯥꯗ ꯍꯥꯏꯔꯤꯕꯅꯤ ꯃꯦꯝꯆꯥꯅꯁꯨ ꯃꯃꯧꯒꯤ ꯂꯤꯆꯠ ꯈꯪꯏ꯫ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯋꯥ ꯇꯦꯟꯁꯤꯟꯗꯨꯅ ꯊꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯀꯕꯣꯛꯂꯩ ꯊꯥꯎ ꯉꯧꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯝꯕ ꯎꯌꯥꯟ ꯑꯗꯨ ꯊꯥꯡꯊꯗꯨꯅ "ꯊꯥꯎ ꯈꯤꯇꯪ ꯂꯩꯔꯨꯆꯣ ꯍꯥꯏꯕꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯅꯣ ꯌꯦꯡꯉꯣꯕ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯨꯔꯥ ꯍꯦꯛ ꯆꯥꯛꯄꯖꯥꯠꯅꯤ ꯑꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ." ꯀꯕꯣꯛꯂꯩ ꯃꯆꯥꯗ "ꯍꯥꯏ ꯀꯣꯟꯗꯨꯝ ꯍꯥꯏꯕ ꯃꯨꯔꯦꯡ ꯁꯛꯇꯥ ꯊꯤ ꯆꯠꯂꯣ ꯅꯕꯣꯛꯇꯣ ꯁꯤꯈ꯭ꯔꯕ ꯑꯝꯇ ꯌꯦꯡꯉꯨꯆꯣ." ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯉꯥꯡꯂꯤꯕ ꯊꯥꯎ ꯈꯤꯇꯪ ꯂꯩꯕꯒꯤ ꯃꯦꯝꯆꯥ ꯍꯣꯕꯦ ꯂꯥꯛꯇꯨꯅ "ꯑꯣ ꯂꯥꯛꯑꯦ ꯌꯧꯔꯛꯑꯦ ꯁꯦ ꯉꯧꯔꯣ ꯊꯥꯎ ꯈꯤꯇꯪꯁꯦ ꯂꯩꯕꯗ ꯑꯁꯨ ꯌꯥꯝ ꯀꯨꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯕꯨ ꯈꯣꯡꯗꯨꯅ ꯊꯥꯡꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯕꯣ?" ꯀꯕꯣꯛꯂꯩ ꯊꯥꯎꯗꯨ ꯍꯩꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯨꯕꯗ ꯊꯥꯎꯗꯨ ꯈꯤꯇꯪ ꯑꯣꯏꯔꯝꯕꯗꯨꯗ "ꯍꯩꯃꯥ ꯊꯥꯎꯁꯤꯗꯤ ꯀꯩꯅꯣ ꯁꯤ ꯈꯛꯇꯁꯤꯗꯤ?" "ꯑꯣ ꯑꯩꯅꯅꯦ ꯏꯁꯨꯒꯤ ꯃꯤꯊꯥꯏ ꯃꯈꯥꯏ ꯑꯃꯒꯤ ꯂꯩꯊꯣꯔꯛꯑꯦ."
Kabok lay. Achakpa maidagi haibagum hena sauduna. Imana asuk yamna awat apa sarisibu karigino. Imada kanana ngamuk lebiyu haibage. Sel layramni layram luisu khangdana. Hai, angang si kapasida layrakpani. Ayamba sel su nati kaidawi haigi sibo. Ho adubuni haidise. Chara ani jagadaba thaudo makhai amatangi layra abanina. Haujiktang ngauraga loigrani. Masidi kamdauba. Imana ahi apa sabiri basibu karigino. Sel lupa amada nongmuda pirabasu nate. Kabok lay. Nangi wangang sangang do khare henbu. Wangang bada mi masak khang nangang. Harabasu patrabasu ayase. Nangi nupa asibu pokliba maman. Nane mamada adugumba khonda adubu kanana ngangnabage. Imagi kaida do nangangba. Kari. Aigi kaida haibadi karino. Sela do aina chathoklu Nacha asina chaklame haidana. Numit yung basida kaplibase nang tadabro. Kapki kapsano. Angang na kape haina piyu haiba khudingmak piragadaba nati. Ish. Ngang budi onthok na haikreda. Nati. Nang na sel tingnindrabadi. Kaidobagi chak thengna thongdibano. Nang ne henmalabani hairisi. Yengu. Thangnaba khawang asida haujik. Chak loidaba imung kana lege. Kabok lay. Sungang silakpa aduda makok tu ngawba ma yauragle. Kabok lay sauna laurai. Ho chakro tho. Chak loiba pamadine. Ai thongage ngangaranu. Kok singawe amta thokro. Memcha masu mamogi manakta laining banate. Ibema nangi na china sidine nanga ngangna bangam banate. Sukkan ba machin sibu karino khangdene. Imai pim. Memcha masugi thongjina da leptuna. Isua. Isu sana. Kadaino se. Bubok na ne isugi achapo leire. La. Se charo cha. Sana matumso achapot palakpatu da chenthore. Mabogi tampak aduda phamduna mithai adu chari memcha masugi masam adu nan thabiduna. Kari sunatabagi isu sida hekta taina bibani. Angang sina kari khangada. Mathau asuk yamna khangdaba mawo sibu. Yengoi isu sana haying khaidine namada ningai ka tawbani. Isu na ne achapo chatningma leirasu. Bubokta hayuko. Sana matum haina mangak adunomi memcha amukso. Charo. Namana chak loijara asan. Buboka ne iru thoorasi. Mabok masu pukritam na chatki kabok lay chak loiduna machabu kaurai. Sanamatum khumlaktabaduda. Kadaida mu chakri khumlaktisina. Chaklami na hairamaga. Kabok lay haugatuna kada mu yenga liramdabaduda. Sanamatum! Memchana pukridagi. Oh, tare. Sida aige laye. Ima loire. Kabok lay machagi manakta changai. Memcha masubu iruduna layramba aduda kabok lay prap chensinduna machabu chinthoi aduga. Kaidau iruzari no angang sibo. Haima. Kaidau ragi kabok lay angang irubaba. Ima na saba hai pasi sakreda ko. Ngarang dagi masa sagatuna layriba sida kita da su hangamba yai habanida. Iye. Kanda sagatpasu nate. Iru luzaraga maraina phajani kaidauge kabok lay. Kadai de phadoino. Ima bu ngauraba. Nachana su kamta yoluktabagumna. Hai. Nangonda kanana irulu hai. Ha. Nangonda kanana haige. Asi hairaga angang adugi mathuna duda kopak achobuduna thajilai. Sanamatum kappa phagibada ngairi amuksu mamagi chaina khangba ngamdraduna kablai. Kabok lay machadubu puduna. Ai apa hek sarada. Ahal lama oibagi leibam thokpo tumina maraidi. Kabok lay machadubu puduna ngangduna changki memcha masu makha amuk tarudre memcha mathanta. Uthokpa mau ama hek aigi imungsida thongidako. Mapok asigi santi phangdana adumak sikhiba taramai. Ai pele. Memcha masu loisenduna karai. Memcha chak chage haina thangtuklubada insang adu mahi ngakta ngaiduna leirami. Kabok lay. Kari insang ni nangi sibo. Ho ngauthong. Ish. Mahi mayam siga. Isingna khare hena marang kaina leiramba adunani. Morok mitpada karino khut thambam amatasu singba kaidoge nangbo. Ima suni. Araiba thongliba khare si chage haide. Morok mitliga adu doriga kariga karaga. Adam tawduna lay. Ho ahabudu chaningabadi piro pusila thonge. Adu dinate ngamdre. Kabok lay. Aiba inkoldagi phangrakpa silsingsi nangonda phana yamnadi pibra haina khalida. Kadaidagi aingonda pibana saruk ahum thokpagi masung ama
ꯑꯗꯨꯒ ꯑꯇꯩꯅ ꯅꯆꯥꯅꯨꯄꯤꯗ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯔꯩꯕ ꯊꯣꯡꯉꯤꯁꯦ ꯁꯤꯖꯥꯎ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯌꯥꯎꯁꯜꯂꯛꯄꯗꯨꯗ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯝ ꯄꯨꯝꯕꯗ ꯀꯕꯣꯛꯂꯩ ꯃꯆꯟ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕ ꯑꯗꯨꯗꯕꯨꯅꯤ ꯃꯥꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ꯫ ꯃꯦꯝꯆꯥ ꯃꯈꯥ ꯇꯥꯗꯅ ꯐꯔꯥ ꯐꯔꯥ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯍꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯣꯡꯃ ꯑꯗꯨꯒꯤ ꯄꯥꯡꯅꯅꯕ ꯆꯥꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯗꯨꯕꯨ ꯁꯨꯝꯂꯝꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯆꯩ ꯃꯇꯦꯛ ꯑꯃꯅ ꯃꯌꯥꯗꯨ ꯊꯤꯟꯗꯨꯅ "ꯏꯆꯦ, ꯉꯔꯥꯡꯒꯤ ꯀ꯭ꯋꯥ ꯑꯍꯥꯎꯕꯗꯣ ꯑꯝꯇ ꯁꯦꯝꯃꯛꯎ." "ꯍꯣꯏ ꯍꯣꯏ, ꯅꯪꯕꯨ ꯆꯥꯛ ꯇꯣꯛꯑꯕꯣ?" "ꯇꯣꯛꯑꯦ ꯏꯆꯦ, ꯁꯨꯅꯨꯗꯣ ꯈꯔ ꯌꯥꯝꯍꯟꯕꯤꯔꯛꯑꯣ ꯏꯆꯦ꯫ ꯏꯆꯦꯅ ꯇꯞꯄ ꯀ꯭ꯋꯥꯁꯦ ꯁꯨꯅꯨ ꯍꯦꯛꯇ ꯋꯥꯠꯂꯦ꯫ ꯑꯩꯗꯤꯅꯦ ꯁꯨꯅꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯁꯦꯝꯒꯦꯁꯦ꯫ ꯏꯅꯥꯎꯒꯤꯕꯨ ꯁꯦꯝꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯔꯤꯛ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯏ꯫ ꯀꯨꯟꯖꯣꯁꯨ ꯁꯥꯏꯀꯜ ꯑꯃꯒ ꯊꯦꯡꯅꯔꯦ꯫ ꯀꯨꯟꯖꯣ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ "ꯂꯩꯔꯤꯛ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ." "ꯇꯥꯗꯥ, ꯀꯔꯤ ꯍꯥꯏꯕꯒꯦ?" "ꯅꯠꯇꯦ, ꯏꯕꯣꯍꯜꯗꯨꯕꯨ ꯀꯅꯥꯒꯤꯗ ꯁꯨꯔꯤꯕꯒꯦ?" "ꯇꯥꯗꯥ, ꯏꯇꯩ ꯁꯅꯥꯍꯜꯒ ꯆꯠꯄꯅꯤ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ." "ꯑꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯂꯥꯛꯀꯦ꯫ ꯃꯥꯗꯣ ꯆꯠꯊꯣꯛꯂꯝꯒꯅꯣꯅ ꯈꯔ ꯍꯥꯏ." "ꯍꯣꯏ ꯇꯥꯗꯥ." ꯀꯨꯟꯖꯣ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ "ꯀꯥꯎꯗꯕꯤꯗ ꯍꯥꯏꯌꯨꯀꯣ." ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯕꯣꯛꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯗ꯭ꯔꯒꯁꯨ ꯎꯕꯗꯤ ꯎꯏ꯫ ꯀꯕꯣꯛꯂꯩ ꯃꯊꯕꯥꯛꯇꯨ ꯌꯩꯗꯨꯅ ꯏꯃꯥꯏꯄꯦꯝꯃ, ꯀꯌꯥꯇ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ." "ꯏꯆꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯌꯦꯡꯉꯣꯃꯤ." "ꯀꯔꯤꯕꯨꯅꯣ? ꯇꯨ ꯇꯥ ꯀꯨꯟꯖꯣꯒ ꯂꯩꯔꯤꯛ ꯍꯥꯏꯕꯤ ꯑꯁꯤꯒ ꯏꯔꯥꯡ ꯇꯧꯅꯔꯤꯁꯦ." "ꯍꯩ, ꯅꯪꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ." "ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤꯒꯦ? ꯅꯨꯄꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯅ ꯎꯔꯤꯕꯁꯦ ꯉꯁꯤꯗ ꯅꯠꯇꯦ, 2ꯔꯛ 3ꯔꯛ ꯁꯨꯔꯕꯅꯤ." ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯀꯨꯟꯖꯣ ꯃꯥꯁꯨꯅꯦ ꯅꯨꯄꯤ ꯂꯩꯇꯕ ꯅꯨꯄꯥꯅꯤꯗꯣ꯫ ꯑꯗꯨꯅꯦ ꯑꯩꯅ ꯉꯛꯂꯤꯕꯁꯦ, ꯅꯨꯄꯤ ꯁꯤꯈꯤꯕꯒꯤ ꯐꯤꯔꯣꯏ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ, ꯃꯇꯨ ꯑꯃꯨꯛ ꯊꯤꯅꯤꯡꯉꯛꯑ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯕꯦꯝꯃ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯪ ꯀꯥꯔꯛꯄꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕ ꯍꯧꯋꯦꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯇꯩ ꯑꯣꯏꯔꯗꯤ ꯐꯩꯗꯅ, ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤꯁꯤꯗ ꯍꯦꯛ ꯇꯧꯕꯃꯛꯇꯤ ꯐꯠꯇꯦꯗꯅ꯫ ꯇꯧꯕꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯀ꯭ꯋꯥ ꯃꯍꯤꯗꯨ ꯄꯤꯠ ꯂꯥꯎꯅ ꯑꯣꯊꯣꯛꯇꯨꯅ "ꯑꯗꯨꯒꯅꯦ ꯏꯆꯦ, ꯁꯅꯥꯍꯜꯁꯨ ꯁꯨꯕꯝ ꯅꯣꯝꯕꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯋꯥꯁꯨ ꯋꯥꯕ ꯃꯆꯥ ꯃꯌꯥꯝꯁꯤꯒ." ꯀꯕꯣꯛꯂꯩ ꯑꯐꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯂꯩꯔꯤꯛ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯛ ꯃꯥꯁꯨ ꯈꯪꯏ ꯀꯕꯣꯛꯂꯩꯒꯤ ꯃꯆꯜ꯫ ꯂꯩꯔꯤꯛ ꯃꯊꯟꯇ "ꯏꯁ, ꯑꯣꯟꯊꯣꯛꯄ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯏꯗ ꯑꯩꯗꯤ." ꯍꯥꯏꯅ ꯀꯕꯣꯛꯂꯩꯅ ꯂꯩꯔꯤꯛꯇ "ꯂꯩꯔꯤꯛ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯀꯥꯏ ꯆꯠꯂꯤꯅꯣ?" "ꯏꯆꯦ, ꯂꯪꯆꯥꯛ ꯆꯥꯛꯄ ꯆꯠꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯛ ꯄꯜꯂꯝꯗꯅ ꯊꯨꯅ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛꯀꯁꯨ "ꯂꯩꯇꯦ ꯂꯥꯏꯔꯔꯦ ꯍꯥꯏꯔꯗꯤ ꯈꯔꯗꯤ ꯅꯣꯂꯨꯛꯄ ꯑꯉꯥꯡꯒ ꯅꯠꯇꯦꯗ, ꯃꯉꯛ ꯑꯁꯦ ꯊꯥꯡꯀꯠꯇꯅ ꯆꯠꯂꯤꯁꯤ ꯎꯔꯦꯗꯅ, ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯑꯃ ꯏꯆꯦꯅ ꯍꯦꯛ ꯆꯦꯜꯂꯗꯅ." ꯂꯩꯔꯥꯡꯅ ꯍꯥꯏꯒꯦ ꯌꯥꯎꯅ "ꯑꯣ, ꯈꯪꯗ꯭ꯔꯦꯗ ꯀꯕꯣꯛꯂꯩ, ꯐꯅꯕꯨ ꯌꯦꯡꯂꯕꯗꯤꯅꯦ ꯏꯐꯗ ꯐꯩ, ꯏꯆꯨꯝꯗ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯅꯤ, ꯐꯅ ꯈꯜꯂꯒ ꯂꯣꯏꯔꯦꯁꯦ." ꯂꯩꯔꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯀꯕꯣꯛꯂꯩ ꯃꯌꯥ ꯀꯨꯝꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯄꯟꯊꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯀꯅꯥꯒꯤꯗ ꯐꯝꯂꯨꯁꯤꯒꯦ, ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯂꯨꯁꯤꯒꯦ ꯍꯥꯏꯅ ꯆꯠꯅ ꯈꯜꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯊꯣꯏꯕꯤꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯟ ꯆꯥꯅꯅ ꯊꯣꯏꯕꯤꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯍꯧꯅꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯂꯥꯡꯂꯝꯃꯤ꯫ ꯊꯣꯏꯅꯥꯎꯅ ꯀꯕꯣꯛꯂꯩ ꯆꯪꯂꯛꯄ ꯎꯕꯗ "ꯃꯁꯤꯒꯤ ꯆꯔꯣꯏꯁꯦ ꯑꯃꯨꯛ ꯂꯥꯛꯏ ꯏꯆꯦ, ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣ." "ꯂꯥꯛꯑꯣꯕ, ꯏꯅꯝꯃ ꯀꯕꯣꯛꯂꯩ ꯂꯥꯛꯑꯦꯕ." ꯊꯣꯏꯕꯤ ꯃꯥꯁꯨ ꯎꯔꯦ ꯀꯕꯣꯛꯂꯩꯅ ꯀ꯭ꯋꯥ ꯑꯃ ꯆꯞ ꯁꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ "ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯀꯔꯤꯕꯨ ꯂꯩꯔꯝꯅꯤ ꯍꯥꯏꯒꯦ, ꯃꯤ ꯋꯥ ꯉꯥꯡꯕ ꯂꯥꯛꯏ ꯑꯣꯏꯅꯤ. ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣꯕ ꯏꯆꯦ ꯅꯪꯕꯨ." "ꯍꯩ, ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯁꯤꯕꯨ." "ꯏꯕꯦꯝꯃ, ꯅꯪꯁꯤꯗꯤ ꯃꯤꯒꯤꯗ ꯈꯟꯗꯨꯅ ꯂꯩ." ꯀꯕꯣꯛꯂꯩ ꯆꯪꯂꯛꯇꯨꯅ "ꯍꯩꯃꯥ, ꯊꯣꯏꯕꯤ, ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯝꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯝꯃ." "ꯏꯁ, ꯍꯥꯎꯕꯅꯤꯗ, ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯨꯟꯅꯗꯨꯅ ꯆꯥꯕꯗꯣ. ꯍꯥꯎꯕꯅꯤ, ꯆꯥꯎ ꯆꯥꯎ. ꯅꯆꯤꯟ ꯅꯅꯥꯎ ꯍꯧꯅꯗꯨꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯀꯅꯨꯀꯣ. ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯅꯥꯔꯦ ꯑꯗꯨꯒꯗꯤ ꯇꯤꯟꯅꯔꯤꯕ꯭ꯔꯣ?" ꯀꯕꯣꯛꯂꯩ ꯈꯔꯗꯒꯤ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕꯗꯤ ꯅꯠꯇꯦꯗ ꯏꯅꯝꯃ, ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯄꯨꯟꯕꯒꯤ ꯋꯥꯅꯤ." "ꯄꯨꯜꯂꯨꯅꯨ ꯏꯕꯦꯝꯃ,
ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯅꯍꯥꯒ ꯁꯪꯒ ꯌꯥꯝꯅ ꯇꯧꯏ ꯎꯅꯤꯡꯗꯦ ꯑꯍꯜ ꯂꯃꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯒꯁꯨ ꯀꯥꯒ ꯑꯁ ꯑꯃꯨꯛꯇꯣꯏꯕ ꯃꯤꯠꯁꯤ ꯅꯥꯏꯗ ꯊꯣꯏꯅꯥꯎ ꯀꯕꯣꯛꯂꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯀꯕꯣꯛꯂꯩꯕꯨ ꯅꯨꯡꯁꯤꯔꯦ ꯊꯣꯏꯅꯥꯎꯅ ꯃꯕꯨꯛꯅꯤꯡꯗ ꯅꯥꯅꯤꯅ ꯅꯪꯅ ꯅꯥꯗꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯅꯨꯡꯁꯤꯗꯕꯅ ꯃꯁꯛꯁꯤꯒ ꯃꯌꯥꯁꯤ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯎ ꯃꯣꯔꯣꯛꯁꯤꯅꯅꯦ ꯃꯃꯤꯠꯁꯤꯗ ꯍꯦꯛ ꯅꯝꯖꯟꯕ ꯀꯕꯣꯛꯂꯩ ꯑꯃꯨꯛꯀꯁꯨ ꯏꯆꯟ ꯈꯣꯏꯕꯨꯗꯤ ꯌꯥꯝ ꯐꯩꯗ ꯅꯈꯣꯏ ꯇꯥꯗ ꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯏꯆꯟ ꯈꯣꯏꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯂꯥꯡꯕ ꯎꯗꯦ ꯍꯥꯏꯗꯅ ꯇꯣꯏꯅ ꯍꯥꯏ ꯊꯣꯏꯅꯥꯎ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤꯅꯦ ꯄꯥꯕꯅꯁꯨ ꯑꯗꯨꯝꯅ ꯇꯧꯕ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯝꯕ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇꯁꯨ ꯇꯧꯗꯤꯌꯦ ꯏꯅꯝꯃ ꯀꯕꯣꯛꯂꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯅꯦ ꯃꯗꯨꯃꯨꯛ ꯐꯕ ꯂꯩꯇꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯂꯤꯕꯕꯨ ꯍꯧꯅꯗꯨꯅꯅꯦ ꯆꯥꯅꯤꯡꯕ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯃꯔꯩ ꯊꯣꯛꯎ ꯀꯕꯣꯛꯂꯩ ꯃꯌꯥꯗꯒꯤ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯃꯔꯤꯛ ꯆꯣꯡꯊꯣꯔꯛꯏ ꯊꯣꯏꯅꯥꯎ ꯃꯇꯧ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅꯁꯨ ꯇꯨꯀꯠꯆꯈ꯭ꯔꯦ ꯃꯁꯤꯗ ꯁꯤꯔꯣꯏꯒꯦꯗꯤ ꯍꯥꯏꯗꯤ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯊꯣꯏꯅꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯊꯣꯏꯅꯥꯎ ꯃꯈꯣꯜ ꯊꯣꯛꯅ ꯑꯌꯣꯃ ꯀꯕꯣꯛꯂꯩ ꯃꯥꯅ ꯑꯣꯏꯅ ꯑꯍꯥꯏ ꯀꯩꯗꯧꯅꯔꯦ ꯁꯣꯛꯑꯕ꯭ꯔꯣ ꯊꯣꯏꯅꯥꯎ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯠꯇꯦꯗ ꯏꯅꯝꯃ ꯁꯨꯝ ꯅꯤꯡꯊꯤꯅ ꯇꯧꯅꯦ ꯁꯣꯛ ꯂꯥꯛꯀꯅꯤꯅꯦ ꯍꯦꯛ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯃꯇꯨꯝ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯀꯟꯅ ꯀꯞꯂꯤ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯩꯗꯧꯕꯒꯤ ꯀꯞꯂꯤꯕꯅꯣ ꯕꯨꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯀꯞꯀꯅꯨ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯅꯃꯥ ꯊꯤꯔꯨꯁꯤꯁꯦ ꯃꯦꯝꯆꯥ ꯃꯁꯨꯗꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯕ ꯍꯩꯅꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯃꯁꯦ ꯀꯥ ꯑꯃꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯁꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤꯅꯤ ꯃꯦꯝꯆꯥꯅ ꯂꯩꯔꯥꯡꯗ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯀꯕꯣꯛꯂꯩ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯦ ꯊꯣꯏꯕꯤ ꯈꯣꯏꯔꯣꯝꯗ ꯆꯪꯈꯤꯕꯅꯤ ꯁꯣꯏꯗꯅ ꯐꯝꯃꯒ ꯂꯩꯊꯣꯛꯑꯝꯃꯅꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯈ꯭ꯔꯕ ꯃꯦꯝꯆꯥ ꯂꯥꯛꯄ ꯑꯗꯨꯗ ꯀꯕꯣꯛꯂꯩꯅꯁꯨ ꯎꯔꯤ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯐꯝꯕ ꯁꯪꯗꯦ ꯋꯥꯅꯤ ꯊꯣꯏꯕꯤ ꯃꯦꯝꯆꯥꯗ ꯏꯅꯦꯁꯨ ꯂꯥꯛꯏꯔꯣ ꯁꯤꯗ ꯐꯝꯁꯦ ꯏꯅꯦ ꯁꯤꯡꯖꯨ ꯁꯨꯔꯤꯌꯦ ꯏꯅꯦ ꯁꯤꯡꯖꯨ ꯆꯥꯈꯤꯁꯦ ꯏꯅꯦꯗꯤ ꯐꯝꯃꯔꯣꯏꯗ ꯅꯅꯝꯃ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯀꯕꯣꯛꯂꯩ ꯑꯉꯥꯡꯁꯦ ꯀꯞꯇꯅ ꯂꯥꯛꯏꯕꯅꯤ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯈꯤꯒꯅꯤ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯐꯝꯊꯕꯗ ꯉꯥꯏꯔꯤꯌꯦ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯆꯠꯄ ꯌꯥꯗꯦ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯔꯗꯅ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ ꯃꯦꯝꯆꯥꯁꯨ ꯁꯥꯎꯅꯤꯡꯅ ꯍꯩ ꯅꯪꯒ ꯎꯅꯤꯡꯗꯨꯅ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯆꯥꯁꯤ ꯀꯞꯂꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯈꯪꯉꯕ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗꯅꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯉꯥꯡꯁꯤ ꯂꯥꯛꯍꯧ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯝꯃꯤ ꯁꯅꯥꯃꯇꯨꯝ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ ꯃꯤꯃꯥꯡ ꯄꯨꯃꯥꯡꯁꯨ ꯈꯪꯗꯕ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯂꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯕꯣꯛꯂꯩ ꯃꯥꯅ ꯑꯣꯏꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ ꯎꯔꯕ꯭ꯔꯥꯁꯦ ꯉꯥꯏꯍꯥꯛꯇꯒꯅꯦ ꯐꯝꯕ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯦ ꯍꯧꯗꯣꯛꯇꯨꯅ ꯄꯨꯔꯒ ꯂꯥꯛꯏꯕꯁꯤ ꯌꯦꯡꯉꯨꯗꯅ ꯑꯗꯨꯅꯅꯦ ꯅꯣꯏꯁꯨꯅꯦ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕꯗ ꯅꯅꯦꯝ ꯅꯀꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯜꯂꯨ ꯏꯅꯦꯝ ꯐꯠꯇꯕꯁꯤꯗꯤꯅꯦ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯅꯈꯣꯏꯁꯨ ꯎꯔꯤꯕꯗꯨꯅꯤ ꯊꯣꯏꯅꯥꯎꯃꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯇꯥꯞ ꯑꯣꯛꯏ ꯑꯗꯨꯒ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯊꯥꯏꯅꯗꯤ ꯌꯥꯝ ꯐꯔꯛꯄꯅꯤ ꯏꯅꯝꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯣꯏꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃꯅ ꯐꯠꯇ꯭ꯔꯤꯔꯥ ꯏꯅꯦꯅ ꯐꯠꯇ꯭ꯔꯤꯔꯥ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯏꯅꯝꯃꯅ ꯐꯠꯇꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯀꯕꯣꯛꯂꯩ ꯊꯣꯏꯅꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯩꯃ ꯀꯌꯥꯗꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯦꯟꯖꯜꯂꯛꯆꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯀꯕꯣꯛꯂꯩ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯆꯥꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨꯅꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯑꯩ ꯂꯩꯇꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯃꯤꯒꯤ ꯑꯉꯥꯡꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯌꯥꯏ ꯃꯁꯛꯃꯛꯅ ꯅꯕꯣꯛ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯂꯣ ꯌꯨꯝꯗ ꯀꯕꯣꯛꯂꯩ
ꯃꯆꯥꯗꯨꯗ ꯇꯥꯏꯅꯁꯟꯗꯨꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯊꯣꯏꯅꯥꯎ ꯃꯊꯟꯇ꯫ ꯇꯁ ꯀꯝꯗꯧꯏ? ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ, ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯀꯩꯅꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯏ꯫ ꯀꯩꯅꯣꯍꯦ, ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯇꯥꯒꯤ ꯇꯥꯁꯅꯨ, ꯏꯆꯦꯅ ꯀꯕꯣꯛ ꯂꯩ ꯌꯥꯝ ꯀꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯆꯦ ꯂꯩꯕꯒꯤꯅꯤ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ꯫ ꯌꯥꯔꯦꯁꯦ ꯑꯝꯇ ꯇꯣꯛꯎ, ꯑꯃ ꯆꯠꯈ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯁꯤꯡꯖꯨꯁꯦ ꯍꯥꯎꯅ ꯑꯝꯇ ꯆꯥꯁꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯀꯕꯣꯛ ꯂꯩ ꯃꯥꯁꯨ ꯆꯥꯖꯅꯤꯡꯕ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯅꯕ ꯍꯥꯏꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯗꯨꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯕꯣꯍꯜ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯁꯦꯁꯦ ꯉꯁꯤꯗꯤ ꯈꯨꯁꯨꯃꯟ ꯐꯪꯉꯦ ꯍꯥꯏꯅ ꯇꯥꯗꯅ ꯉꯁꯤꯗꯤꯅꯦ ꯉꯥ ꯆꯔꯥ ꯑꯃꯃꯝ ꯆꯥꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯂꯩꯔꯦ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯊꯕꯛꯄꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯐꯅ ꯋꯥꯠꯈꯤꯅꯤ꯫ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨꯅꯤ, ꯐꯅ ꯀꯨꯏꯅ ꯁꯨꯈꯤꯅꯤ꯫ ꯁꯦꯟꯐꯝ ꯑꯃꯁꯨ ꯈꯪꯅꯕ ꯃꯌꯥꯏ꯫ ꯑꯩꯗꯤꯅꯦ ꯏꯆꯦ ꯀꯕꯣꯛ ꯂꯩꯗꯣ ꯍꯩꯅꯈꯤꯗ꯭ꯔꯦ, ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯍꯥꯏ ꯊꯕꯛ ꯁꯨꯕꯗ ꯃꯥꯒꯤ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ, ꯅꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜꯒꯤ ꯋꯥꯕꯨ꯫ ꯇꯥꯗ ꯀꯨꯟꯖꯣꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ, ꯊꯕꯛꯀꯤꯔ ꯈꯪꯗꯦ꯫ ꯁꯦꯜꯕꯨꯗꯤ ꯑꯇꯩꯒꯤꯗꯨꯅ ꯐꯕ, ꯑꯗꯨꯗ ꯍꯦꯔꯥ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯇꯩꯃꯅꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯈꯪꯗꯦ, ꯑꯩ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯤ ꯈꯨꯠꯌꯦꯡ ꯂꯥꯛꯌꯦꯡ ꯑꯗꯨꯒ꯫ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯩ, ꯁꯅꯥꯍꯜꯒ ꯄꯨꯟꯒꯅꯨ, ꯀꯕꯣꯛ ꯂꯩꯕꯨ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯅꯨꯄꯤ ꯋꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯕꯣꯛ ꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯁꯦꯝꯂꯤ ꯏꯕꯣꯍꯜꯅ꯫ ꯏꯃꯥꯈꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ ꯂꯣꯏꯅ, ꯆꯥꯛꯀ ꯉꯟꯇꯥꯅ ꯄꯤꯖꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯏꯕꯣꯍꯜ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯄꯗ ꯉꯥ ꯑꯇꯥꯎꯕ ꯐꯖꯅ ꯆꯥꯎꯅ ꯌꯥꯎꯔꯝꯕꯗꯨꯗ, ꯍꯩꯃꯥ ꯉꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯞꯂꯕ꯭ꯔꯣ? ꯌꯥꯝꯃꯟꯈ꯭ꯔꯦꯗꯅ꯫ ꯆꯥꯎ ꯌꯥꯅꯤꯌꯦ, ꯏꯃꯥꯈꯣꯏꯒꯤꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯤꯕꯅꯤ, ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯀꯕꯣꯛ ꯂꯩ ꯃꯅꯦꯝꯅ ꯉꯥ ꯃꯆꯦꯠ ꯑꯃꯇꯒ ꯆꯥꯒꯦ ꯍꯥꯏꯕꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯄꯤꯖꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯈ꯭ꯔꯕ ꯉꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯞꯂꯤ꯫ ꯉꯥꯗꯨ ꯌꯥꯝꯃꯟꯈꯤꯕ ꯑꯗꯨꯗ ꯁꯅꯥꯍꯜꯅ, ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯀꯕꯣꯛ ꯂꯩ, ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯊꯣꯛꯂꯕꯗꯤ꯫ ꯑꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯁꯨꯒꯅꯤ? ꯑꯩꯅ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯒꯅꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯥꯅꯅꯕ꯫ ꯀꯕꯣꯛ ꯂꯩ ꯃꯆꯤꯟ ꯐꯅ ꯀꯟꯖꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯗꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ꯫ ꯁꯅꯥꯍꯜ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ, ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯒ ꯁꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯑꯝꯇ ꯀꯧꯔꯒ ꯉꯥ ꯆꯔꯥ ꯑꯝꯇ ꯆꯥꯕ ꯇꯥꯏ꯫ ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯆꯠꯂꯨꯕ ꯉꯝꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯇꯕꯒꯤ ꯋꯥꯅꯤ, ꯅꯃꯥꯁꯤꯅꯅꯦ ꯅꯣꯡꯃꯗ 2ꯔꯛ ꯐꯥꯎꯕ ꯆꯠꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯏꯃꯨꯡꯁꯤꯗ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯉꯝꯗꯦ, ꯃꯆꯥ ꯅꯤꯉꯣꯜꯒꯤꯅꯤ ꯍꯥꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯤꯕ꯫ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯕ, ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯏꯔꯣꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯏꯍꯦ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯏꯆꯜꯗꯣ ꯋꯥꯖꯔꯛꯂꯕꯅꯤ, ꯃꯌꯨꯝ ꯄꯥꯜꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯋꯥꯔꯔꯦ꯫ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗꯗꯤ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯀꯔꯤꯅꯣ ꯑꯃꯁꯨ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯅꯥꯝꯕꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯈꯟꯖꯕꯗ ꯐꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯣꯛꯀꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯗ꯭ꯔꯤ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯋꯥꯔꯤ꯫ ꯃꯆꯜꯅ ꯋꯥꯅ ꯅꯪꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯀꯕꯣꯛ ꯂꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕ, ꯃꯆꯟꯒ ꯁꯝꯅꯕ ꯄꯥꯝꯗ꯭ꯔꯤꯕ꯫ ꯅꯣꯡꯃꯇ ꯃꯆꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯁꯅꯥꯍꯜ ꯃꯥꯗꯤ ꯃꯔꯦꯝꯈꯥꯛꯀꯤ ꯏꯅ ꯁꯥꯕ ꯃꯆꯜꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯆꯜ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯌꯦꯡ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯑꯗꯨ ꯂꯥꯞꯅꯈꯤꯕꯒꯤ ꯋꯥꯇꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯕꯣꯛ ꯂꯩ ꯄꯥꯈꯠꯅ, ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯃꯤꯒꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤ, ꯉꯝꯅꯅꯕ ꯃꯔꯥꯏꯅ ꯄꯥꯟꯖꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯄꯤꯐꯝ ꯊꯣꯛꯄ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯦ ꯃꯊꯧꯔꯒ ꯂꯣꯏꯔꯤ꯫ ꯑꯁ ꯀꯕꯣꯛ ꯂꯩ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯣꯡꯃꯇ ꯏꯆꯜ ꯑꯗꯨꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯐꯖꯅ ꯅꯨꯡꯁꯤꯅ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯅꯄꯥꯝꯗ ꯄꯤꯔꯤꯕ ꯑꯗꯨꯝꯅ ꯄꯤꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯀꯕꯣꯛ ꯂꯩ ꯃꯄꯥꯝ ꯄꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯁꯥꯎꯕꯗꯨ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯀꯕꯣꯛ ꯂꯩ ꯁꯥꯎꯅ, ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯁꯦꯜ ꯈꯔ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯀꯕꯣꯛ ꯂꯩ, ꯑꯩꯁꯨ ꯌꯦꯡꯕꯗꯤ ꯌꯦꯡꯂꯤꯗꯅ꯫ ꯅꯈꯣꯏꯔꯣꯝꯒꯤꯁꯨ ꯅꯪꯅ ꯄꯤꯁꯤ ꯇꯧꯁꯤ ꯍꯥꯏꯕ
ꯑꯩ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯑꯩꯕꯨ ꯇꯧꯗꯕ꯭ꯔꯥꯅꯦ ꯍꯣ ꯇꯧꯋꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯃꯟꯗꯅ ꯏꯄꯥꯃꯗꯣ ꯄꯨꯡꯂꯪ ꯂꯪꯉꯤ ꯁꯦꯜ ꯀꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯏꯔꯤꯕ ꯏꯃꯥꯈꯣꯏꯗꯣ ꯅꯪꯅ ꯁꯦꯜ ꯄꯤꯃꯟꯗꯅ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯈꯔ ꯂꯧꯔꯨꯁꯤꯔꯣ ꯁꯅꯥꯍꯜ ꯀꯕꯣꯛꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯑꯣꯛꯄ꯭ꯔꯥ ꯑꯣꯛꯇꯕ꯭ꯔꯥ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯋꯥ ꯂꯥꯟ ꯑꯃꯇ ꯅꯤꯡꯊꯤꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯐꯤꯡꯒꯠꯂꯛꯏ ꯋꯥꯅꯤ ꯎꯁꯤꯗꯤ ꯁꯅꯥꯍꯜ ꯀꯕꯣꯛꯂꯩꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯉꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯃꯗꯨ ꯐꯥꯎꯕ ꯀꯕꯣꯛꯂꯩꯗꯤ ꯍꯟꯗ꯭ꯔꯤ ꯀꯕꯣꯛꯂꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯄꯥꯝꯒꯤꯗꯅꯤ ꯃꯥꯅ ꯍꯨꯜꯂꯤꯕ ꯈꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯅꯥꯍꯜꯅ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯐꯥꯎꯕ ꯀꯕꯣꯛꯂꯩ ꯃꯊꯃꯣꯏꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤ ꯆꯀ꯭ꯔꯤ ꯇꯧꯔꯤ ꯃꯦꯝꯆꯥ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯇꯥꯏ ꯃꯦꯝꯆꯥ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤꯗ ꯅꯠꯇꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯋꯥꯖꯗꯨꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯂꯣꯟꯅ ꯀꯞꯆꯔꯛꯏ ꯀꯅꯥꯅꯕꯨ ꯎꯕꯤꯔꯤꯕ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯅꯣ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯀꯞꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯁꯅꯥꯍꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯁꯅꯥꯍꯜ ꯃꯃꯥ ꯊꯣꯔꯛꯄꯗ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯄꯤꯔꯨꯆꯣ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯑꯩꯁꯨ ꯆꯠꯂꯒꯦꯅ ꯍꯥꯏꯔꯅꯤ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯀꯣ ꯊꯕꯛ ꯃꯐꯝ ꯑꯃ ꯁꯤꯜꯂꯛꯑꯦ ꯑꯥꯗ ꯂꯩꯔꯒ ꯁꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯅꯥꯗꯤ ꯆꯠꯀꯗꯧꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯁꯤꯗꯒꯤꯗꯤ ꯏꯕꯣꯍꯜꯕꯨꯗꯤ ꯌꯥꯎꯔꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯕꯣꯛꯂꯩꯅ ꯎꯏ ꯀꯕꯣꯛꯂꯩ ꯊꯕꯛ ꯂꯣꯏꯁꯤꯜ ꯏꯁꯧ ꯂꯥꯡꯗꯨꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯃꯥ ꯃꯆꯥꯁꯦ ꯖꯨꯖꯥ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯒꯗꯕꯅꯤ ꯅꯤꯡꯉꯣꯜ ꯍꯩꯄꯥ ꯁꯥꯕꯤ ꯑꯃꯒ ꯂꯩꯔꯤ ꯃꯁꯤꯗꯒ ꯌꯨꯝꯁꯤꯗ ꯆꯪꯂꯛꯇ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯀꯕꯣꯛꯂꯩ ꯈꯨ ꯀꯥꯝꯃꯤ ꯁꯅꯥꯍꯜ ꯆꯪꯂꯛꯏ ꯍꯥꯏ ꯀꯩꯅꯣꯅꯦ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯗꯨꯕꯣ ꯅꯊꯧꯗꯣ ꯊꯨꯅ ꯇꯧ ꯏꯕꯦꯝꯃ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯍꯣ ꯉꯝꯗ꯭ರೆ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯝꯃꯤꯉꯩꯗꯒꯤꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯃꯨꯛ ꯂꯥꯡꯒꯗ꯭ꯔꯣ ꯑꯩꯕꯣ ꯍꯩꯃꯥ ꯃꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅꯦ ꯀꯕꯣꯛꯂꯩ ꯇꯧꯅꯨ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯀꯕꯣꯛꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯅꯤ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ ꯀꯔꯤ ꯑꯔꯣꯟꯕ ꯇꯧꯔꯒꯦꯕ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯤ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤꯅꯤ ꯃꯁꯦ ꯈꯨꯄꯥꯛꯁꯤꯅ ꯅꯪ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯄꯕꯨ ꯅꯪ ꯑꯃ ꯏꯕꯣ ꯆꯠꯂꯨꯔꯣ ꯏꯔꯨꯁꯨ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯦꯝꯆꯥ ꯇꯥꯏ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯁꯦꯠꯇꯨꯅꯗꯤ ꯂꯩꯔꯕꯅꯤ ꯑꯅꯤ ꯑꯗꯨ ꯈꯠꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯁꯅꯥꯍꯜ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯆꯠꯂꯒꯨꯝꯁꯤꯗ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯠꯂꯁꯤ ꯅꯆꯟꯗꯣ ꯂꯥꯛꯑꯒ ꯁꯨꯛꯁꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯍꯦ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯀꯅꯥꯅ ꯁꯨꯛꯁꯥ ꯇꯧꯗꯣꯔꯤꯕꯒꯦ ꯏꯃꯥꯁꯨ ꯅꯃꯧꯁꯤꯒ ꯁꯨꯝ ꯃꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯥꯒ ꯁꯨꯝ ꯃꯥꯟꯅꯗꯨꯅ ꯂꯩꯔꯗꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯔꯣꯏ ꯃꯥꯏꯁꯨ ꯃꯥꯏ ꯊꯣꯛꯄ ꯃꯔꯥꯏ ꯂꯩꯖꯅꯤ ꯋꯥꯔꯒ ꯃꯥꯏ ꯊꯣꯛꯆꯈꯤꯖꯅꯤ ꯆꯠꯂꯣ ꯏꯃꯥ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯏꯕꯣꯍꯜ ꯁꯥꯏꯀꯜꯗꯣ ꯏꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯜ ꯃꯥꯗꯤ ꯂꯧꯖꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯀꯕꯣꯛꯂꯩꯒ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯗꯅꯕ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯖꯩ ꯀꯕꯣꯛꯂꯩ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯋꯥꯀ ꯑꯝꯇ ꯇꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯣꯏꯗꯧ ꯑꯗꯨ ꯁꯤꯛꯄꯅ ꯂꯣꯏꯔꯦ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯐꯩ ꯏꯃꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯆꯥꯄꯣꯠ ꯁꯤꯀꯤ ꯄꯤꯕ ꯑꯃ ꯄꯨꯔꯛꯀꯗꯕꯁꯨ ꯅꯠꯇꯕ ꯍꯜꯂꯝꯗꯥꯏꯗꯅ ꯀꯗꯥꯏꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯁꯦ ꯑꯩ ꯍꯔꯥꯎꯗꯦ ꯍꯥꯏꯁꯤꯅꯤ ꯃꯈꯣꯏ ꯂꯥꯛꯄꯁꯦ ꯑꯉꯥꯡꯉꯣ ꯅꯨꯕꯤꯌꯣ ꯃꯌꯥꯝ ꯑꯃꯒ ꯈꯪꯒꯅꯤꯕ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯀꯕꯣꯛꯂꯩ ꯆꯦꯡꯐꯨꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯊꯣꯔꯛꯏ ꯃꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯆꯥꯕꯗ ꯅꯠꯇꯅ ꯍꯣꯔꯦꯟ ꯑꯃꯨꯛꯁꯨ ꯄꯨꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯅ ꯁꯅꯥꯃꯇꯨꯝ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯦꯅꯦꯆꯥ ꯂꯥꯛꯇꯣꯏꯔꯣ ꯍꯣꯏ ꯂꯥꯛꯀꯗꯧꯔꯤ ꯅꯈꯣꯏ ꯅꯦꯅꯦꯆꯥꯗꯣ ꯂꯥꯛꯀꯗꯧꯔꯤ
ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯗ꯭ꯔꯥ ꯏꯃꯥ? ꯂꯩꯔꯛꯑꯅꯤ ꯅꯈꯣꯏꯅꯅꯦ ꯆꯥꯅꯕꯨ ꯃꯗꯨꯒ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯥꯛꯑꯒ ꯆꯥꯔꯕ ꯑꯗꯨꯒ ꯄꯨꯕ ꯌꯥꯕ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯁꯤꯅꯤ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯞꯆꯤꯜꯂꯤꯗꯣ ꯅꯤꯅꯦꯆꯥꯈꯣꯏꯗ ꯄꯤꯅꯕꯔꯣ? ꯃꯥꯅꯤ ꯅꯈꯣꯏ ꯅꯤꯅꯦꯆꯥꯈꯣꯏꯗ ꯄꯤꯅꯅꯕ ꯈꯪꯉꯕ? ꯀꯕꯣꯛ ꯂꯩꯁꯥꯎꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯊꯝꯖꯤꯟꯕ ꯌꯥꯕ ꯊꯝꯖꯤꯟꯈ꯭ꯔꯦ ꯁꯅꯥꯝꯕꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯆꯪꯉꯛꯄꯗ ꯏꯃꯥ ꯂꯥꯛꯏꯔꯣ? ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯍꯩꯃꯥ ꯅꯪꯗꯤ ꯏꯔꯨꯕꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥꯒꯤ ꯐꯤ ꯈꯔ ꯁꯨꯔꯨꯕꯅꯤ ꯅꯪ ꯇꯥꯆꯧꯅꯅꯦ ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ 이문다 하나 ꯆꯪꯉꯨꯈꯤꯁꯦ 이마 ꯑꯅꯤꯗꯨ ꯀꯥꯔꯛꯏ ꯂꯣꯌꯥ ꯃꯅꯦꯝ ꯎꯕꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ ꯃꯦꯝꯆꯥ ꯃꯌꯥꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯉꯁꯤꯒꯤꯗꯤ ꯂꯦꯞꯄꯁꯦ ꯍꯥꯏꯅ ꯂꯦꯞꯄꯦ ꯏꯃꯥ ꯅꯪꯅ ꯄꯥꯏꯁꯨꯅꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤ ꯃꯥꯜꯂꯦ 이베모ꯕꯨ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯩ ꯇꯜꯂꯤꯗ 이마 ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗ ꯆꯥꯔꯁꯦꯅ ꯍꯥꯏꯕꯤꯌꯨ ꯂꯣꯌꯥꯅ ꯍꯥꯏ ꯀꯩꯅꯣꯅꯦ 이바이나 도 비자닝두나 떠오르시고 쩔어쩔 이마기 짝 이승두부디네 아이네 통로부수 뭐야 맴자나스 쿰라이 아이네수 하이버니 मधु यादी nga लेरुनी हाइदन माना हाना थोखरिबन अस इमा आई तलिदा कोना तपना ला असुलाकी नुंथिल्ला कैनोमा मेमचा खंग मचाना ला निंजिबदुगी मरा मेमचा मयागी मांग अदुददि वाफम अदु पुथोक्तुना हाइनबा पामदे मेमचा नोफेट तौना नंगना नमसुने चाक थोंगनबा हाइदना लेहौरबनी ngahak laaga phacharaga ku halu kaidobage chalo chalo ibaina kaishu nungairo ani aduna kanna haijilakpa aduda sanambisu yadaba ngamdraduna mamaga punna macha adubu puduna lai kaboklei hoju pawba iruluramdri pamungduda hiptuna leiram memcha mamauda kaboklei tana tana khumlakte ima nangbu inamadu iru hore haibadai memcha kaisu khumakte aina si khangdana lakcharoina haibani ai laaga inamana harau harau tawdabada ai nungaiti nanama phatte haina nang imung sida jangaktaba yaribro magi khandrabasu ai amadi nang ta chau leiridana tanjadu da sanahal yaurakli sanahal machalubada harauna ichala edana auta chau chango chango napina rol hongtu nanamasu leibani ai ngase semagi hauna chasi ichali nau chamina dabasu koire memcha sanahalda kabok leidubu kaubalakpa khumdeni sanahal wa haidu da bisumani du sukchinnaki leiramnida aini so hairamlabadubu sanahal na kabok lei tana naba kabok lei sanamatu moina chinthораktuna baba imadi imungda tum hawi mayamdo amaga yengne sanahal na machanda jango ai hairuraki masa khara nungaitina haibani thoina ngamdaba oirammoida sanahal machalgi mamangda fajadabadu khumjilai sanahal magi kada prap changki ani dusu magi mathau tawnaki sanahal kaboklegi masa paiduna hai hogolo hojik tumagi matamlo ha kaboklei tanna hogalai kaidorage habadi kai aina kari haramge chalo iru mai tharuchu bemasu lai chak mai thagalu ainga semake ngasaine so hairibaduni करीनो हाइबा हाइबबो हा चलो नंग आइनाने निंथीना हाइरिङैसिदा नत्रदि ngasi kaya nungainaroi kabok lei sauningbanadi kari hairuni adubu maka phongda phiyangkoktagi phanek adu lauthaduna thuna chatki memchana machada imagi bema chak mai thagalu imasu yauraki nanamasi iruluram khiroi thengkibana hanba tari icha hanba thengani hoima sanambi mana oina chak thongnaba langlai sanahal kologi haina changlakpada machalna mai thagatlamba aduda ihe ichalna oina tawrabra hoita chaw ina mangairaga leiradi kuirani haidana pare ma loiraga marai changjara ajana sanamatum changaktuna harauna nine cha na chak thongdoira thongdoine as hauni he ado nine cha morok sa hanganu ko mama na thongbodi moro hekta sai ai chaba ngamdeba sahaloi
ꯅꯤꯅꯦ ꯆꯥꯅꯅꯦ ꯍꯥꯎꯅ ꯊꯣꯡꯗꯣꯏꯅꯤ ꯁꯅꯥꯝꯕꯤ ꯆꯦꯡ ꯑꯣꯟꯒꯦ ꯍꯥꯏꯅ ꯆꯦꯡꯐꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯆꯦꯡ ꯃꯔꯨ 2-3 ꯈꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯝꯕꯤꯅ ꯃꯃꯥꯗ ꯏꯃꯥ ꯆꯦꯡ ꯑꯝꯇ ꯌꯥꯎꯗꯦꯅ ꯍꯥ ꯆꯦꯡ ꯌꯥꯎꯗꯦꯕ ꯁꯅꯥꯍꯜꯁꯨ ꯀꯩꯅꯣꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯇꯛꯈꯤꯕꯗꯥꯏꯅ ꯏꯃꯥ ꯀꯥꯏ ꯀꯥꯏꯗ ꯊꯝꯒꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯦꯝꯆꯥ ꯍꯧꯒꯠꯇꯨꯅ ꯍꯣꯏꯅꯦꯍꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯦꯝꯆꯥ ꯆꯦꯡꯐꯨꯗꯨ ꯌꯦꯡꯂꯨꯕꯗ ꯆꯦꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯃꯦ ꯃꯦꯝꯆꯥ ꯃꯆꯥꯗ 이마기 사나할 깜동이 시디 쨍 amta yaudinihi sanamatong mamana cheng losinkiba aduda irailaina haidorei baba bubo chengdi mamana lauthokhrabani mayamdo amaga yengnarei sanahal wakhal adu tai sanahal na machanda ngaiko asi hairaga thoki sanambi kari khalurabano khangde mamitaki mapi sintharei memcha so adu mangai memcha tarakliba mapi do taithoktuna karigi kaplibano kapkano ima leiri sidi ima na walugani ima ai sibu imung sida chakcha khom ma phawa pisaning traprani imung sida ai gi mafam amta leitrabo ima kaidau leitani ichagi saruk loina le mana pangtau tawba yaba nati ima thik toki ima toki asi hairaga memcha khangchit laksilai sanambi mamada ima to oyai ai mi gi mangde ami kai jai aina si khangduna ai la aroi haibaduni ai yum sida mikop ama phawba leiningdi ai lakningdi ima kabok lei sana hal kari hairabano khangdi mangoldagi ngangang changai angang na haibabu wa woina lawi aina kaidobagi chenglo sindawrige chakdo ai su chaba yawgadoriba natro nate ngarang na handa natraba cheng takluribadubo haima kanana takti hairagi tai adu loikre imung asida chariba chakyamse makhoi mapanadi khangbibro aikhoi su nuksit phaduna chabro hawgera hawroira nongmagi pukham ani ni charise sanahal sauningna kabok legi machindu khopakna thajilai atuk yamna na chintiba nangbu karambu nupino mina amangangbada nangna ani khumna na bohone memchana machada sanahal karino ni he wagi wachum na ngangune nakhut na sadu yauri dubu karigino kabok le mamada onsinduna mamaya duna anduna masi pumbase imana thokhan bangaktani leitre hairadi leitre na matok paye hojiki di kaino tawraba yaidana amuk toiba mana mani naibase yamna pami mana mani naina na basu yamna sili asumna engonda phuna na basili natro sanambi na manamada inama imadi kemta haidabani khange nakhoi loina khangi aibo aranba loina tahanba ngaktani leitre hairabadi sel leibra kaino ta su hangu aduga walubusu yaidana ibe mahiba sabiye nang hela ponu mise imungse mahi adum langi sana halka bok leida amuksu thajinge tawi musi kaya danu yuni mase memcha sauna sana hal yare lepo ngasidi ima nakhoi bu yamna waro pharabasu phatrabasu dachal ama khakta yawbani masina nongmo phadok lakpada asumne imung ase mahi asuk amna langli bisi karigi aidi mamani ichabu nusi nakhoina lakhanindrabasu ai hindiba phawbadi ichabu imung asida lakhani nakhoisu icha asibu lakhanindrabadi imaga nakhoiga chakhum pular ima sungumna naba hingaki ima nakhoida karimata yelar sanambi kana kapli mahag hek lakpaga asumne imung asi khana chainaba asidi soidrabani memchana machada angaubi kaidobugi kapli ima leri sidi makoine ichabu nusidrabasu pijaningdrabasu imanadi ichana punghen helibani kadai imaga ne hauna jasila asi hairaga memchana machagi makutu chingduna chatke taw sana halna machangi khudang adu ta phaduna kaidobugi chatkani ichalna kaidobugi chatkani madi lamlanbi mahak amma kainabadi kari sukaide ima amadi ichalbu kainabadi ai ngamla imana kaidobugi chakhum tongandoino charabasu ma mathanda chajagataban mayam marakta tiningdaba puningdaba madi mathanda tongana leisan sana halka boklegi makut adu ta paiduna soro chingsinki nathanda tongana leining banangine ka sida nathanda nungaina lei aduk phattaba nangbu karamba makhalgi nupin lei sida leyu ko thorakpa yar tongana yamna leining laba malina asi hairaga kabok leibu ka da insilam duna mapandagi thonglon silai
ꯀꯕꯣꯛꯂꯩ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯩꯃ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯃꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯕ 이베마 너희부 동셉다 항오미 쨍도 시다 레이버니바 짝도 아이 통하기바 사나마돔 마마기 통셉다 항오미 능보 사나 할머전다 그슈 칼루누다 미 파타바시디네 로이나바 와크레 이마 세 셀시다 레이리 아바다 파도 시다기 레비로 아이 nga시 셈발로 실라기 이베마 땡키바 타레 kabokle imungdagi kana kaurei memcha masu matik chai khanduna thongdo hangto udri machana hairiba duda taurei kabokle masu ka adudagi lauduna leiri sanahal machal siga chak chaba haurei ana haiduna su sanambi kabokle yaudaba aduda nungaitaba phaurei tachau inama semta ko biru choba nungaira marui sanahal thawa sadana chau chada sanu masi ka ma hilmalaba maram chat asinan tausan masida nate yam wali lam yamne helabadine tawrakini chau chau kaimta khalun kabokle somdasu inchang manam madudi loshinba yadabanina ka adugi kachin koyada lisilaktuna ka aduda pumnin jilari kabokle hiblambadagi fuk hawgali akoiba adu manam susut namduna manam sidia chak luikra malini masinu pase thongse hangtokteba aibu chakna chak lambane ta phatrinu yengubase ꯐꯩ ꯐꯩ ꯑꯗꯨꯕꯨꯗꯤ ꯀꯕꯣꯛꯂꯩ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡ ꯏꯃꯨꯡꯁꯦ ꯈꯥꯕꯩ ꯈꯔ ꯁꯥꯅ ꯑꯣꯛꯈꯥꯏꯒꯦꯕ ꯀꯕꯣꯛꯂꯩ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯩ ꯈꯣꯏꯇꯧꯁꯤ ꯁꯥꯎꯅꯤꯡꯉꯛꯑꯦꯗ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯀꯧꯕꯒ ꯂꯥꯛꯇꯦꯕꯁꯦ ꯃꯁꯦ ꯃꯈꯣꯏ ꯈꯛꯇ ꯍꯔꯥꯎꯅ ꯆꯥꯏꯌꯦꯕ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯊꯤꯁꯤꯡꯗꯣ ꯐꯥꯏꯗꯔꯣꯕ ꯑꯁ ꯑꯩꯕꯨ ꯆꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗꯀꯣ ꯍꯣꯏꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯅꯣꯡꯃꯗꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯤ ꯍꯦꯟꯒꯦ ꯑꯩ ꯍꯦꯟꯒꯦ ꯃꯈꯣꯏꯅꯦ ꯍꯥꯎꯅ ꯆꯥꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯆꯠꯄ ꯉꯝꯗꯦ ꯄꯨꯛꯀꯤ ꯆꯥꯛꯅ ꯌꯥꯎꯔꯛꯇꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯌꯥꯗꯦꯕꯁꯦ ꯆꯥꯛꯁꯦ ꯂꯥꯝꯃꯛꯑꯦꯕ ꯑꯩ ꯀꯕꯣꯛꯂꯩ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ ꯍꯥꯏ ꯁꯅꯥꯝꯕꯤ ꯃꯈꯣꯏ ꯅꯨꯄꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯁꯅꯥꯍꯜ ꯀꯧꯔꯤꯁꯤ ꯆꯠ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎ ꯆꯣ ꯏꯃꯥ ꯆꯥꯛꯁꯦ ꯍꯥꯎꯅ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯂꯥꯎꯒꯦ ꯂꯥꯎꯁꯅꯨ ꯀꯕꯣꯛꯂꯩ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯍꯣ ꯅꯨꯄꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯤ ꯐꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯁꯅꯥꯍꯜ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯐꯃꯨꯡꯗꯨꯗ ꯍꯥꯝꯒꯦꯁꯨ ꯍꯥꯝꯁꯅꯨ ꯑꯩꯅ ꯃꯥꯒꯤ ꯈꯗ꯭ꯔꯛ ꯈꯪꯉꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯌꯦꯡꯉꯣꯏ ꯕꯦꯃꯥ ꯅꯪꯗꯤ ꯅꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯅꯕꯨꯡꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯉꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯌꯥꯝꯗꯨꯁꯨ ꯁꯅꯥꯍꯜꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯗ꯭ꯔꯦ ꯆꯥꯛ ꯑꯗꯨ ꯃꯄꯨꯡ ꯏꯐꯥ ꯐꯥꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯅꯥꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯍꯟꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄꯗ ꯃꯦꯝꯆꯥꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯨꯔꯦ ꯀꯕꯣꯛꯂꯩ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯆꯣꯡꯊꯣꯔꯛꯇꯨꯅ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯌꯧꯔꯛꯄꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯇꯧꯔꯨꯏ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯏ ꯑꯩꯅ ꯇꯧꯗ꯭ꯔꯒ ꯀꯅꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯀꯥꯗꯨꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯃꯦꯝꯆꯥ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯁꯅꯥꯍꯜ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯏꯃꯥ ꯀꯕꯣꯛꯂꯩꯗꯨꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯉꯥꯡꯉꯨꯔꯅꯨ ꯑꯩ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯒꯗꯧꯔꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤꯗ ꯂꯩꯁꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯖꯔꯁꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯅꯝꯁꯦ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯁꯅꯥꯍꯜ ꯃꯥꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯐꯅ ꯐꯨꯏ ꯆꯩ ꯉꯥꯡꯉꯤ ꯉꯥꯡꯕ ꯁꯛꯄ ꯋꯥꯔꯛꯄ ꯌꯥꯕ ꯀꯕꯣꯛꯂꯩ ꯀꯔꯤꯃꯠꯇ ꯂꯧꯗ꯭ꯔꯕꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯒ ꯍꯦꯟꯅ ꯃꯁꯣꯡ ꯐꯟꯀꯠꯂꯛꯏ ꯀꯕꯣꯛꯂꯩ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯦ ꯁꯅꯥꯃꯇꯨꯝꯅ ꯃꯃꯥꯗ ꯏꯃꯥ ꯏꯃꯥ ꯍꯧꯒꯠꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯧꯒꯠꯂꯣꯕꯁꯦ ꯍꯥꯏ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯅꯕꯣꯛꯇ ꯍꯥꯏꯁꯨ ꯆꯠꯂꯣ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯉꯤꯁꯤꯕꯨ ꯆꯠꯂꯣ ꯇꯥꯅꯤꯡꯗꯦ ꯀꯕꯣꯛꯂꯩ ꯃꯆꯥꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯁꯅꯥꯃꯇꯨꯝ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯁꯨꯕꯨ ꯄꯝꯗꯨꯅ
ꯁꯅꯥꯃꯇꯨꯝ ꯀꯩꯗꯧꯔꯦ ꯏꯁꯨꯅ ꯀꯞꯂꯤꯕꯗꯤ? ꯏꯃꯥꯅ ꯐꯨꯔꯛꯏꯕ. ꯅꯃꯥꯅ ꯐꯨꯔꯛꯏꯕ? ꯀꯔꯤꯒꯤꯅꯣꯅꯦ? ꯆꯥꯛ ꯂꯥꯝꯃꯦ ꯍꯧꯒꯠꯂꯣꯅ ꯍꯥꯏꯔꯨꯕꯒꯤ. ꯑꯗꯨꯒꯤ ꯐꯨꯔꯛꯏꯕ? ꯍꯣꯏ. ꯆꯠꯂꯣ ꯆꯠꯂꯣ, ꯑꯕꯣꯛꯀ ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯁꯤ, ꯅꯃꯥꯗꯒꯤ ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏ. ꯇꯜꯂꯦ, ꯐꯨꯔꯛꯀꯅꯤ. ꯐꯨꯔꯣꯏ ꯐꯨꯔꯣꯏ, ꯕꯨꯕꯣꯛꯅꯅꯦ ꯍꯥꯏ. ꯁꯅꯥꯃꯇꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈꯤ. ꯏꯃꯥ, ꯁꯦꯜ ꯄꯤꯌꯣ. ꯀꯔꯤꯒꯤ ꯁꯦꯜꯅ ꯑꯃꯨꯛ? ꯕꯨꯕꯣꯛꯅ ꯍꯥꯏꯔꯛꯑꯦ ꯑꯆꯥꯄꯣꯠ ꯆꯥꯒꯦ. ꯀꯔꯤ? ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯁꯦꯜ ꯂꯧꯔꯨ ꯆꯣꯅ ꯊꯥꯔꯛꯏꯕ? ꯀꯕꯣꯛꯂꯩ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ. ꯀꯕꯣꯛꯂꯩ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯅꯦꯝꯗ ꯂꯥꯛꯂꯛꯏ. ꯑꯌꯥꯝꯕ ꯁꯦꯜꯁꯨ ꯅꯠꯇꯕ, ꯅꯁꯨꯁꯤꯅ ꯑꯆꯥꯄꯣꯠ ꯑꯃꯇꯪ ꯆꯥꯒꯦ ꯍꯥꯏꯕꯁꯤ ꯁꯦꯜ ꯂꯧꯔꯨ ꯆꯣꯅ ꯊꯥꯔꯛꯏꯕꯅꯤꯅꯦ. ꯏꯍꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯀꯕꯣꯛꯂꯩ. ꯏꯁꯨꯅ ꯆꯥꯕꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯔꯨꯒꯅꯤ? ꯁꯦꯜ ꯈꯤꯇꯪ ꯂꯩꯔꯝꯕꯗꯨꯁꯨ ꯉꯔꯥꯡ ꯏꯄꯥꯟ ꯊꯥꯕꯝꯗ ꯗꯥꯟ ꯊꯥꯗꯔꯝꯗꯨꯅ ꯇꯧꯕꯅꯤ. ꯑꯣ, ꯈꯪꯉꯦ ꯈꯪꯉꯦ, ꯅꯆꯥꯅꯨꯄꯤꯗ ꯊꯩꯅꯕ ꯁꯦꯜꯗꯤ ꯂꯩꯔꯝꯒꯅꯤ. ꯅꯁꯨꯁꯤꯗꯅ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ, ꯑꯆꯥꯄꯣꯠ ꯑꯃ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯦ. ꯇꯧꯕꯤꯅꯨ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯏꯃꯥꯒꯤ ꯊꯤꯕꯣꯡꯗꯣ ꯑꯩꯈꯣꯏꯅ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯗꯕ ꯐꯩ. ꯅꯆꯥꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯅ ꯑꯃꯨꯛ ꯑꯐꯕ ꯁꯥꯈꯤꯕꯁꯤꯅ. ꯇꯧꯁꯤꯟꯅꯕꯅ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯔꯣꯏ. ꯁꯤꯒꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯁꯤꯗ ꯀꯞꯄꯤꯅꯕ ꯃꯤ ꯂꯩꯔꯣꯏ. ꯀꯕꯣꯛꯂꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯡꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯅꯍꯥꯟꯗꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ. ꯃꯦꯝꯆꯥ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ. ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯅꯦꯝꯅꯤ. ꯅꯪꯕꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈꯤꯒꯅꯤ? ꯑꯣ, ꯋꯥꯍꯩ ꯋꯥꯇꯥ ꯀꯁꯨ ꯐꯖꯕ ꯑꯃꯨꯛ ꯄꯥꯝꯕꯤꯔꯤꯕꯣꯏꯔꯦ? ꯐꯖꯕ ꯉꯥꯡꯅꯕꯗꯤ ꯏꯃꯥꯅꯕꯨ ꯁꯤꯟꯕꯤꯕ꯭ꯔꯣ? ꯏꯃꯥꯅ ꯁꯤꯟꯕꯤꯕ ꯀꯩꯗꯧꯒꯦꯕ? ꯃꯤꯒꯤ ꯃꯥꯡꯗ ꯀꯥꯁꯨ ꯑꯐꯕ ꯃꯃꯧꯅꯤ ꯀꯥꯏꯅ ꯀꯥꯁꯨ ꯍꯥꯏꯅꯤꯡꯉꯤꯕ ꯏꯃꯥꯒꯤ ꯀꯩꯗꯥꯗꯨꯒ? ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯤ ꯑꯃꯅꯤ. ꯃꯃꯧꯅ ꯑꯗꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯃꯦꯝꯆꯥ ꯁꯥꯎꯅ, ꯍꯩ ꯋꯥꯔꯛꯇꯕꯤ, ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯀꯌా ꯆꯥꯔꯝꯃꯣ. ꯅꯅꯦꯝ ꯑꯃꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯀꯔꯤ ꯁꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ. ꯑꯃꯒꯁꯨ ꯌꯧ ꯏꯀꯥꯏ ꯈꯪꯗꯕꯤ. ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯣꯏꯔꯦ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯁꯦ. ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯃꯄꯥꯝꯒꯤ ꯃꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯤ. ꯀꯕꯣꯛꯂꯩ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯎ. ꯀꯔꯤ? ꯏꯃꯥꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ? ꯏꯃꯥ ꯈꯣꯏꯗꯤ ꯀꯌꯥꯝ ꯐꯗꯅ? ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ, ꯑꯩꯒꯤ ꯏꯃꯥꯗꯨꯒꯤ ꯊꯨꯟ ꯅꯥꯝꯃ ꯐꯥꯎꯕ ꯅꯪꯅ ꯐꯪꯕ ꯉꯝꯖꯔꯣꯏ. ꯑꯩꯕꯨ ꯋꯥꯔꯛꯇꯕꯤ ꯀꯥꯏꯅ. ꯍꯩ, ꯋꯥꯔꯛꯇꯦ ꯍꯥꯏꯕꯕꯨ ꯋꯥꯔꯛꯇꯦ ꯍꯥꯏꯕꯅꯤ. ꯅꯪꯒꯤ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯑꯃꯒꯤ ꯋꯥꯉꯥꯡꯂꯣ? ꯍꯥ? ꯂꯩꯀꯥꯏ ꯑꯁꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ? ꯈꯪꯗ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤ. ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯛꯏ. ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ. ꯀꯕꯣꯛꯂꯩ ꯃꯅꯦꯝꯅꯤ ꯍꯥꯏꯕꯒ ꯈꯪꯗꯦ, ꯃꯆꯤꯟ ꯑꯗꯨꯗ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯕꯟ ꯂꯩꯇꯅ ꯉꯥꯡꯂꯛꯏ. ꯃꯦꯝꯆꯥ ꯃꯥꯁꯨ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ. ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯁꯤꯗꯤ ꯇꯨꯀꯠꯆꯩ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯊꯨꯏ. ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯊꯣꯡꯒꯥꯟ ꯇꯝꯅ ꯊꯣꯛꯂꯛꯏ. ꯀꯕꯣꯛꯂꯩ ꯍꯟꯗꯦ ꯑꯗꯨ ꯐꯥꯎꯕ. ꯑꯣ, ꯆꯠꯄꯤꯈ꯭ꯔꯣ, ꯆꯪꯕꯤꯔꯛꯀꯅꯨ. ꯑꯍꯜ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯪꯗꯤ ꯆꯪꯕꯤꯔꯛꯀꯅꯨ. ꯊꯥꯛꯄꯗ ꯋꯥꯔꯦ, ꯏꯇꯩ ꯏꯅꯥꯎ ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯒꯦ. ꯀꯕꯣꯛꯂꯩꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯦꯝꯆꯥ ꯑꯁꯥꯎꯕꯗꯨ ꯉꯥꯏꯍꯥꯛ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯊꯪꯅꯕꯗ ꯁꯈꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯁꯈꯤ ꯈꯣꯏꯒ ꯊꯪꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ. ꯃꯦꯝꯆꯥ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯁꯈꯤꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯔꯛꯏ. ꯁꯈꯤ ꯇꯞꯅ, ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯈꯟꯅꯔꯤꯗꯨꯕꯣ? ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯏꯆꯦꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ? ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤꯁꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯍꯦꯛꯇ ꯑꯣꯏꯍꯜꯂꯤ. ꯃꯁꯣꯡꯁꯤ ꯐꯟꯗꯨꯅꯇ ꯂꯩ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯉꯥꯡ ꯑꯆꯥꯄꯣꯠ ꯂꯩꯅꯅꯕ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯎ ꯍꯥꯏꯔꯨꯕꯒꯤꯅꯤ. ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯈꯠꯅꯕ? ꯁꯤꯅꯤ ꯏꯕꯦꯝꯃ, ꯂꯣꯟꯅ ꯀꯌా ꯑꯃ, ꯐꯣꯡꯅ ꯀꯌా ꯑꯃ. ꯑꯩꯁꯨ ꯎꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯛꯄ. ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯤꯗ ꯑꯣꯏꯔꯦ ꯊꯃꯣꯏꯁꯦ ꯆꯥꯛꯂꯤꯕꯁꯤ. ꯑꯩꯈꯣꯏꯁꯨ ꯆꯪꯉꯛꯑꯒ ꯈꯥꯝꯕ ꯌꯥꯕꯅꯤ. ꯑꯗꯨꯗ ꯇꯜꯂꯦꯗ ꯑꯣꯟꯁꯤꯟꯕ. ꯆꯪꯉꯛꯀꯅꯨ, ꯅꯈꯣꯏꯗ ꯑꯃꯨꯛ ꯆꯥꯕꯤꯔꯛꯀꯅꯤ. ꯍꯨꯏ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯅꯤ. ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛꯅꯦ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯤꯕ. ꯁꯅꯥꯍꯜꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯈꯪꯗꯦꯗ, ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯇꯧꯔꯛꯏꯕꯁꯦ. ꯃꯁꯦ ꯑꯃꯨꯛꯇꯪ ꯃꯐꯝ ꯑꯃ ꯈꯪꯅ ꯐꯨꯍꯟꯕꯗꯤ ꯐꯕꯅꯤ. ꯑꯗꯨꯁꯨꯅꯦ, ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯅꯪꯕꯨ. ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯃꯈꯣꯡꯅ ꯃꯈꯨꯠꯂ ꯑꯃ ꯊꯨꯗꯦꯛꯍꯟꯕ ꯌꯥꯔꯕꯅꯤ. ꯍꯟꯗꯛꯇꯤ ꯏꯆꯦ ꯐꯨꯍꯜꯂꯨ. ꯃꯥ ꯌꯥꯏ ꯈꯪꯗꯅ ꯇꯧꯔꯤꯕꯅꯤ. ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯈꯪꯗꯦ ꯏꯕꯦꯝꯃ,
ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇꯪ ꯌꯥꯎꯕꯗꯨ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯅꯤꯡꯗꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯏꯆꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯦꯜꯂꯤ ꯑꯩ ꯄꯦꯜꯂꯤ ꯏꯃꯧ ꯑꯃꯈꯛꯇ ꯌꯥꯎꯕꯁꯤꯗꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯃꯤꯒꯤ ꯃꯃꯧ ꯃꯅꯦꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯔ ꯊꯃꯣꯏꯁꯤ ꯆꯥꯏ ꯄꯨꯕ ꯉꯝꯗꯦ ꯑꯩꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯨꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯦꯝꯆꯥ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯀꯞꯂꯛꯏ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯀꯅꯥꯗ ꯐꯠꯇ꯭ꯔꯕ ꯃꯃꯧꯒꯤ ꯋꯥꯔꯤ ꯁꯥꯈꯤꯗꯕꯅꯤ ꯇꯝꯈꯤꯗꯕꯅꯤ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯍꯦꯜꯂꯛꯄꯅ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯩꯔꯛ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯝ ꯃꯆꯦꯠ ꯑꯃꯇꯪ ꯂꯩꯖꯕ ꯑꯗꯨ ꯀꯨꯝ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯀꯨꯟꯖꯣ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯂꯩꯔꯤꯛ ꯃꯈꯨꯠ ꯊꯥꯗꯨꯅ ꯇꯥꯗ ꯂꯥꯛꯄꯤꯗꯦ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯁꯤ ꯌꯥꯔꯦ ꯇꯥꯗ ꯐꯝꯃꯔꯣꯏ ꯏꯕꯣꯍꯟꯕꯨ ꯂꯩꯇꯕ꯭ꯔꯣ ꯇꯥꯗ ꯃꯥꯗꯤ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯏꯇꯩ ꯁꯅꯥꯍꯜꯒ ꯆꯠꯈꯤꯕ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯏꯍꯦ ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯂꯝꯈꯣꯅ ꯍꯥꯏꯔꯒ ꯑꯩꯅꯁꯨ ꯍꯥꯏꯖꯕꯅꯤ ꯃꯥꯅ ꯍꯜꯂꯛꯄꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯊꯕꯛꯇꯨꯁꯨ ꯑꯊꯨꯕ ꯑꯣꯏꯕꯒ ꯑꯣ ꯐꯔꯦ ꯑꯩꯁꯨꯅꯦ ꯅꯆꯦꯒꯤ ꯐꯤꯔꯣꯏ ꯅꯪꯅꯅꯕ ꯐꯨꯔꯥ ꯑꯃꯇꯪ ꯁꯥꯅꯤꯡꯕ ꯃꯥꯒ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯕ ꯍꯥꯏꯕꯗꯨ ꯍꯣꯏ ꯇꯥꯗ ꯃꯤꯒꯤ ꯃꯈꯥꯗꯒ ꯁꯨꯕ ꯊꯕꯛ ꯑꯣꯏꯔꯦ ꯂꯩꯔꯤꯉꯩꯁꯤꯗ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯁꯅꯨ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯤꯉꯩ ꯃꯁꯥ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟ ꯑꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩ ꯇꯥꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯍꯧꯒꯗꯕꯅꯤ ꯐꯔꯦ ꯇꯥꯗ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯅꯅꯥꯎ ꯂꯩꯖꯍꯧꯔꯒꯦ ꯀꯨꯟꯖꯣ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯀꯕꯣꯛꯂꯩꯒ ꯕꯤꯅꯥꯒ ꯂꯥꯛꯄꯗꯨ ꯀꯨꯟꯖꯣꯅ ꯊꯣꯛꯂꯛꯄꯗ ꯍꯦꯛ ꯎꯔꯦ ꯀꯕꯣꯛꯂꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯩꯃꯥ ꯕꯤꯅꯥ ꯑꯁꯤꯕꯨ ꯇꯥ ꯀꯨꯟꯖꯣ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯏꯆꯦ ꯃꯥꯗꯤ ꯂꯩꯔꯤ ꯍꯣꯏꯗ ꯀꯩꯗꯧꯔꯤꯕ ꯃꯋꯥꯁꯨ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯁꯤꯗ ꯍꯣꯏꯅꯦ ꯀꯔꯤ ꯇꯧꯔꯨꯔꯤꯖꯥꯠꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯣꯠꯅ ꯆꯤꯡꯖꯪ ꯃꯁꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯅꯣꯡꯃꯁꯨ ꯂꯝꯕꯤꯗꯅꯦ ꯃꯃꯤꯠ ꯑꯣ ꯃꯅꯥ ꯑꯣ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯋꯥꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯤꯇꯪꯁꯨ ꯆꯦꯛꯁꯤꯟ ꯋꯥꯏꯁꯤꯟꯅ ꯂꯩꯇꯦꯕ ꯈꯪꯗꯦꯗ ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯇꯥ ꯀꯨꯟꯖꯣꯁꯤꯕꯨ ꯅꯨꯄꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯃꯋꯥ ꯂꯥꯡꯐꯩꯗ ꯂꯩꯈꯤ ꯀꯔꯤꯕꯨ ꯇꯧꯔꯨꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗꯨꯅꯤ ꯃꯁꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯌꯥꯝ ꯆꯪꯂꯒ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯏꯆꯥ ꯏꯁꯨ ꯂꯝꯗꯝꯅꯔꯛꯀꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯋꯥꯁꯤꯅ ꯁꯤꯕꯝ ꯅꯥꯕꯝꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯃꯀꯦ ꯁꯦꯝꯗꯅ ꯑꯃꯨꯛꯇꯣꯏꯕ ꯏꯆꯦ ꯌꯦꯡꯈꯤꯁꯤ ꯃꯈꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯃꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯋꯥꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯗꯅ ꯇꯧꯔꯤꯕꯅꯤ ꯌꯦꯡꯈꯤꯁꯤ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯃꯤꯋꯥ ꯋꯥꯊꯤ ꯑꯁꯤꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯖꯒꯠꯀꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏꯅ ꯈꯪꯗ ꯎꯗꯕ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ ꯀꯕꯣꯛ ꯂꯩꯕꯨ ꯌꯥꯗꯕ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯃꯥꯒ ꯄꯨꯟꯕ ꯌꯥꯕ ꯑꯃ ꯑꯅꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯃꯌꯥꯎꯔꯤꯕꯅꯤ ꯃꯔꯛ ꯑꯗꯨꯗ ꯕꯤꯅꯥꯁꯨ ꯑꯃꯅꯤ ꯀꯕꯣꯛ ꯂꯩꯒ ꯇꯤꯟꯅꯕꯗ ꯆꯣꯞꯇꯦ ꯍꯥꯏꯕ ꯃꯌꯥꯏ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯇꯅ ꯆꯠꯄꯅ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯍꯜꯂꯛꯂꯤ ꯏꯕꯣꯍꯜ ꯌꯨꯝꯗꯒ ꯆꯪꯗꯅ ꯁꯅꯥꯍꯜꯒ ꯄꯨꯟꯅ ꯂꯥꯛꯏ ꯃꯦꯝꯆꯥꯅ ꯃꯆꯥꯁꯤꯡꯗ ꯅꯈꯣꯏ ꯍꯜꯂꯛꯑꯦꯗꯅ ꯃꯩꯒ ꯑꯣꯛꯈꯤꯁꯤ ꯀꯕꯣꯛꯂꯩ ꯁꯅꯥꯍꯜ ꯍꯣꯏ ꯂꯥꯛꯏꯅꯦꯍꯦ ꯃꯩ ꯑꯣꯛꯅꯅꯕ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯀꯕꯣꯛꯂꯩ ꯃꯋꯥ ꯂꯥꯛꯑꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯌꯧꯕꯤꯔꯛꯑꯦꯗꯅ ꯁꯦ ꯃꯩꯁꯦ ꯀꯥꯟꯊꯣꯛꯎ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯗꯅ ꯁꯅꯥꯍꯜꯅ ꯀꯕꯣꯛꯂꯩꯗ ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯥ ꯊꯪꯕ ꯈꯣꯏꯗ ꯁꯥꯟꯅꯔꯝꯒꯅꯤ ꯁꯅꯥꯍꯜ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯗꯨꯅ ꯁꯦ ꯏꯕꯣꯍꯜꯒꯤꯁꯨ ꯈꯔ ꯈꯥꯏꯗꯣꯛꯄꯤꯈꯣ ꯃꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯔꯨ ꯑꯝꯇ ꯂꯨꯔꯨꯈꯤꯒꯦ ꯃꯦꯝꯆꯥꯅ ꯈꯥꯏꯕꯤꯈꯣ ꯏꯆꯥꯒꯤꯁꯨ ꯃꯦꯝꯆꯥ ꯊꯕꯛ ꯃꯈꯥ ꯆꯠꯊꯈꯤ ꯀꯕꯣꯛꯂꯩ ꯃꯌꯣꯝ ꯃꯌꯥꯝꯗꯨ ꯐꯥꯛꯇꯨꯅ ꯏꯁ ꯌꯥꯝꯈ꯭ꯔꯦꯗ ꯏꯕꯣꯍꯜ ꯁꯦꯜꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯐꯪꯉꯛꯑꯦ ꯆꯥꯛꯀꯧꯕꯒꯤꯗꯤ ꯀꯣꯟꯅꯔꯗ꯭ꯔꯣ ꯏꯇꯩꯃ ꯄꯥꯡꯅ ꯁꯥꯟꯅꯅꯕꯗꯤ ꯀꯣꯟꯅꯕ ꯌꯥꯔꯅꯤ ꯂꯦꯝꯕꯨ ꯂꯦꯝꯃꯅꯤꯗ ꯌꯥꯝ ꯐꯪꯂꯛꯂꯤꯕ ꯖꯥꯠꯅꯤꯅꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯏꯇꯩꯃ ꯍꯟꯗꯛꯅ ꯈꯔ ꯐꯔꯦ ꯇꯥꯟꯁꯨ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯕꯛꯁꯦ ꯂꯩꯔꯤꯛꯀꯤ ꯂꯩ ꯑꯃꯇꯪ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯐꯅ ꯀꯨꯏꯔꯦ ꯀꯕꯣꯛꯂꯩ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯕꯣꯍꯜ ꯏꯇꯩꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ
ꯏꯇꯩꯃꯒꯤꯁꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯕꯨꯗꯤ ꯊꯣꯛꯏ ꯍꯥꯏꯔꯒꯨꯝꯁꯤꯔ ꯈꯪꯗꯦꯗ ꯏꯇꯩꯃꯁꯦ ꯏꯕꯣꯍꯜ ꯆꯤꯡꯅꯅ ꯏꯇꯩꯃ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯍꯧꯕꯁꯤꯅꯗꯤ ꯐꯩ ꯍꯌꯦꯡ ꯏꯅꯥꯎꯗꯪ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯁꯤ ꯏꯇꯩꯃ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯤ ꯅꯅꯥꯎꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣꯏ ꯑꯋꯥꯡꯒꯤ ꯇꯥꯗ ꯀꯨꯟꯖꯣꯗꯣ ꯅꯈꯣꯏꯗ ꯌꯥꯝꯅ ꯆꯪꯏ ꯏꯇꯩꯃꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯕꯣꯍꯜ ꯆꯤꯡꯅꯅ ꯀꯔꯤ ꯇꯥꯗꯕ ꯍꯣꯏꯅꯦ ꯏꯇꯩꯃ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯈꯔ ꯎꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯅꯍꯥꯛꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯦꯗꯣ ꯑꯎꯕ ꯃꯤꯅꯁꯨ ꯂꯥꯟꯅ ꯄꯪꯈꯟꯗ ꯍꯦꯛ ꯈꯟꯕꯤꯔꯤ ꯂꯥꯏꯔꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯩꯅꯁꯨ ꯊꯥꯖꯩ ꯏꯅꯥꯎꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ ꯏꯕꯣꯍꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯂꯥꯏꯔꯤꯛ ꯅꯍꯥꯟ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯨꯟꯖꯣ ꯄꯈ꯭ꯔꯥꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯄꯛꯆꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ ꯏꯕꯣꯍꯜ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯑꯐ ꯁꯥꯗꯨꯅ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯅꯤꯡꯊꯤꯅ ꯌꯨꯝ ꯌꯧꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯨ ꯏꯇꯩꯃꯅꯦ ꯁꯨꯝ ꯎꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯊꯕꯛꯀꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯕꯣꯍꯜ ꯁꯥꯎꯅ ꯀꯔꯤ ꯊꯕꯛ ꯑꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯒꯗꯤ ꯀꯔꯤ ꯊꯕꯛ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯏꯕꯣꯍꯜ ꯄꯣꯠ ꯆꯩꯒ ꯑꯝꯇ ꯄꯨꯗꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯀꯕꯣꯛꯂꯩꯅ ꯍꯩꯃ ꯏꯕꯣꯍꯜ ꯅꯪꯕꯨ ꯁꯥꯎꯔꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦꯍꯦ ꯇꯞꯅ ꯏꯪꯅ ꯍꯪꯉꯨꯀꯣ ꯃꯦꯝꯆꯥꯅ ꯏꯕꯣꯍꯜꯗ ꯏꯕꯣꯍꯜ ꯀꯩꯗꯧꯔꯦ ꯏꯕꯣꯍꯜ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯀꯂꯛꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯦꯝꯆꯥꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯕꯣꯍꯜ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛꯄꯨ ꯁꯥꯎꯅ ꯀꯧꯔꯛꯏ ꯂꯥꯏꯔꯤꯛ 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 ꯏꯃꯨꯡꯗꯒꯤ ꯇꯥꯔꯦ ꯇꯥꯔꯦ ꯏꯕꯣꯍꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯏꯉꯛ ꯉꯛꯅ ꯍꯩꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯣꯏꯔꯦ ꯏꯕꯣꯍꯜ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯁꯦ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥ ꯂꯧꯎ ꯑꯌꯥꯎꯕ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈꯣ ꯃꯁꯤꯗ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯂꯥꯏꯔꯤꯛ ꯏꯕꯣꯍꯜꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯈꯤꯗꯦ ꯂꯥꯏꯔꯤꯛ ꯇꯞꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯏꯕꯣꯍꯜ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯅꯇꯥ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯅꯤꯡ ꯊꯨꯡꯍꯟꯒꯗꯧꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯒꯨꯝꯕ ꯑꯃꯛꯄ ꯁꯦꯡꯗꯕ ꯊꯃꯣꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛ ꯏꯕꯣꯍꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯂꯥꯏꯔꯤꯛ ꯀꯞꯇꯨꯅ ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯅꯕ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯅꯕ ꯀꯔꯤ ꯁꯤꯟꯈꯤꯕ ꯌꯥꯎꯔꯕꯒꯦ ꯏꯕꯣꯍꯜ ꯂꯥꯏꯔꯤꯛꯀꯤ ꯇꯨꯡꯒꯤ ꯁꯝ ꯑꯗꯨ ꯈꯨꯗꯥꯝ ꯑꯃ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯐꯅ ꯑꯩꯅ ꯂꯥꯟꯕ ꯂꯩꯔꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯈꯪꯅꯤꯡꯉꯗꯤꯅꯦ ꯇꯥꯗ ꯀꯨꯟꯖꯣꯒ ꯅꯪꯒ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯤ ꯀꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ ꯑꯗꯨꯛ ꯂꯧꯅꯝꯕ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯩ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯪꯒꯨꯝꯕ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯛꯇꯅ ꯏꯂꯝꯂꯒ ꯏꯕꯣꯍꯜ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯂꯥꯏꯔꯤꯛ ꯁꯨꯃꯥꯡꯗꯨꯗ ꯐꯝꯕ꯭ꯔꯥꯛꯅꯅ ꯇꯨꯏ ꯂꯥꯏꯔꯤꯛ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯕꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯇꯪꯗꯤ ꯈꯪꯂꯒ ꯑꯩ ꯆꯠꯈꯤꯒꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯏꯕꯣꯍꯜ ꯂꯥꯏꯔꯤꯛꯅ ꯀꯞ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯥꯎꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇꯅ ꯁꯤꯕꯤꯔꯤꯕ ꯃꯔꯥꯜ ꯀꯣꯛꯊꯣꯡ ꯑꯗꯨ ꯌꯥꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯀꯕꯣꯛꯂꯩꯒꯤ ꯑꯁꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯦ ꯁꯅꯥꯍꯜ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯌꯦꯡꯗꯤ ꯏꯕꯦꯝꯃꯕꯨ ꯆꯥꯛꯀꯧ ꯄꯥꯎꯁꯨ ꯍꯥꯏꯔꯨꯔꯒꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯃꯁꯨ ꯂꯩꯕꯤꯒꯦꯅ ꯈꯜꯂꯤ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠ ꯃꯅꯥꯏ ꯌꯨꯡꯈꯠꯂꯛꯇꯨꯅ ꯀꯔꯤ ꯐꯤꯁꯥꯀꯣꯟꯅꯕ ꯃꯗꯨꯅ ꯐꯔꯦ ꯃꯦꯝꯆꯥ ꯃꯃꯧꯒꯤ ꯁꯣꯔ ꯈꯪꯏ ꯃꯦꯝꯆꯥꯅ ꯇꯞꯅ ꯐꯤꯁꯥꯀꯣꯟꯗꯤ ꯁꯦꯜ ꯌꯥꯝꯅ ꯌꯥꯝꯂꯝꯒꯅꯤꯗ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯗꯨꯅ ꯐꯔꯦ ꯃꯗꯨ ꯑꯃ ꯂꯩꯔꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯥꯁꯨ ꯁꯦꯜ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯛꯆꯔꯅꯤ ꯑꯇꯩꯗꯤ
ꯁꯦꯜꯒ ꯑꯣꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝꯂꯕꯁꯨ ꯌꯥꯝꯃꯅꯤ. ꯕꯣꯛꯂꯩ, ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ. ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯂꯩ ꯑꯃ ꯁꯥꯗ꯭ꯔꯕꯗꯤ ꯆꯥꯛꯀꯧꯕꯒ ꯑꯝꯇ ꯆꯠꯂꯣꯏꯀꯣ. ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯄ ꯈꯔꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ. ꯍꯟꯗꯛꯇꯤ ꯁꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯁꯅꯥꯍꯜ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯊꯛꯆꯤꯟꯗꯨꯅ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯑꯣ ꯁꯤꯜꯂꯨ ꯁꯤꯜꯂꯨ. ꯁꯦꯜ ꯄꯥꯏꯕ ꯏꯋꯥꯅꯤꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤꯒꯦ? ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯗꯤ ꯂꯩꯌꯨꯗꯅ. ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯑꯩ ꯅꯨꯄꯥꯅꯤ. ꯑꯩꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯀꯕꯣꯛꯂꯩ ꯁꯅꯥꯍꯜꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ. ꯁꯅꯥꯍꯜ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ. ꯁꯅꯥꯝꯕꯤ ꯍꯔꯥꯎꯅ ꯃꯕꯨꯡꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯛꯏ. ꯇꯥꯆꯧ, ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯁꯤꯗ ꯐꯝꯁꯤ. ꯁꯅꯥꯍꯟꯕꯤꯅ ꯃꯣꯔꯥ ꯊꯥꯗꯨꯅ ꯃꯕꯨꯡꯕꯨ ꯐꯝꯍꯜꯂꯤ. ꯁꯅꯥꯍꯜ ꯍꯔꯥꯎꯅ, ꯁꯤꯁꯦ, ꯏꯟꯖꯥꯡ ꯈꯔꯁꯨ ꯄꯨꯔꯛꯄꯅꯤ. ꯇꯥꯆꯧꯁꯨꯅꯦ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ. ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ. ꯉꯟꯅ ꯂꯥꯛꯀꯗꯕꯅꯤꯀꯣ. ꯏꯆꯜꯒꯤ ꯍꯟꯗꯛꯇꯤ ꯐꯤꯁꯥꯀꯣꯜ ꯑꯃꯁꯨ ꯇꯧꯕꯤꯅꯤ. ꯇꯥꯆꯧꯅꯦ ꯁꯦꯜ ꯌꯥꯝꯅ ꯂꯩ. ꯁꯅꯥꯝꯕꯤ ꯃꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯥꯡ ꯆꯤꯡꯕ ꯍꯧꯔꯛꯏ. ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯞꯇꯣꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ. ꯁꯅꯥꯍꯜ ꯀꯕꯣꯛꯂꯩꯒꯤ ꯃꯆꯠ ꯈꯪꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯤꯄꯨꯟ ꯑꯗꯨꯕꯨ ꯁꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ. ꯃꯥꯏꯊꯣꯡꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯝꯖꯤꯟꯖꯗꯨꯅ. ꯇꯥꯆꯧ. ꯁꯅꯥꯍꯜ ꯃꯆꯜꯒꯤ ꯊꯣꯔꯛꯂꯤꯕ ꯈꯣꯟꯊꯣꯛ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ. ꯍꯥꯏ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ, ꯀꯞꯄ ꯌꯥꯗꯦ, ꯇꯧꯍꯩꯗꯦ. ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ, ꯁꯤꯗꯒꯤꯗꯤ ꯅꯕꯨꯡ ꯌꯥꯝꯅ ꯇꯧꯔꯛꯂꯒꯗꯕꯅꯤ ꯏꯆꯜꯒꯤ. ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯨ. ꯁꯅꯥꯝꯕꯤ ꯊꯃꯣꯏꯗꯨ ꯊꯤꯡꯕ ꯉꯝꯗ ꯍꯤꯒꯦ ꯀꯞꯊꯣꯔꯛꯏ. ꯁꯅꯥꯍꯜ ꯃꯆꯜꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯤꯁꯦ, ꯀꯞꯀꯅꯨ. ꯌꯦꯡꯉꯣꯏ, ꯏꯆꯜꯅ ꯆꯥꯅꯤꯡꯕ ꯁꯔꯦꯡꯁꯨ ꯊꯨꯡꯂꯝꯒꯗꯧꯔꯤꯕꯅꯤ. ꯉꯟꯅ ꯂꯥꯛꯎꯀꯣ. ꯁꯅꯥꯝꯕꯤ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯁꯝꯕꯜ ꯊꯤꯡꯒꯗꯕ ꯈꯔ ꯑꯃꯁꯨ ꯂꯩꯍꯧꯔꯤ. ꯁꯅꯥꯍꯜ ꯃꯆꯜꯗ ꯆꯥꯛꯀꯧ ꯄꯥꯎ ꯄꯤꯔꯝꯗꯨꯅ ꯍꯜꯂꯛꯏ. ꯏꯕꯣꯍꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ. ꯃꯦꯝꯆꯥ ꯏꯕꯣꯍꯜꯗ, ꯍꯥꯏ ꯏꯕꯣꯍꯟ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯏꯟꯗꯣꯝꯆꯥ, ꯅꯠꯇꯦ, ꯂꯥꯏꯔꯤꯛꯇꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯣꯍꯜ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ. ꯃꯦꯝꯆꯥ ꯃꯈꯥ ꯇꯥꯔꯛꯏ. ꯇꯧꯅꯨ ꯇꯧꯅꯨ, ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯂꯧꯕꯤꯔꯨꯆꯣ. ꯑꯉꯥꯡꯗꯣ ꯅꯪ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯖꯩ. ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯕ ꯉꯥꯡꯅꯕꯒ ꯂꯧꯔꯨꯅꯨꯀꯣ. ꯅꯪ ꯇꯥꯗ ꯀꯨꯟꯖꯣꯒ ꯇꯥꯔꯗꯤ ꯅꯪ ꯋꯥꯊꯣꯛꯀꯅꯤ. ꯅꯇꯩꯃꯗꯤꯅꯦ ꯃꯆꯤꯟ ꯊꯤꯈ꯭ꯔꯕ. ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯉꯥꯡꯗꯣ ꯂꯧꯕꯤꯔꯨꯆꯣ. ꯀꯔꯤꯃꯠꯇ ꯃꯔꯥꯜ ꯂꯩꯕ ꯅꯠꯇꯦ. ꯏꯟꯗꯣꯝꯆꯥ ꯂꯥꯏꯔꯤꯛꯀꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ. ꯃꯦꯝꯆꯥ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ. ꯂꯩꯀꯥꯏꯅ ꯂꯥꯏꯔꯤꯛ ꯏꯕꯣꯍꯜꯅ ꯐꯨꯗꯨꯅ ꯇꯥꯟꯈ꯭ꯔꯤ. ꯃꯔꯝ ꯑꯗꯨꯁꯨ ꯃꯁꯦꯟ ꯃꯔꯥꯡꯅꯅ ꯉꯥꯡꯅꯩ. ꯃꯔꯛ ꯑꯗꯨꯗ ꯀꯕꯣꯛꯂꯩꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ. ꯏꯕꯣꯍꯜ ꯃꯥꯁꯨ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯊ꯭ꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯏꯃꯨꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯅꯨꯄꯥꯅꯤ. ꯃꯁꯥꯃꯛꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯆꯠꯍꯟꯈꯤꯕ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛꯇ ꯀꯧꯔꯨꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯂꯨꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯂꯨꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ. ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜ ꯑꯅꯤꯕꯨꯁꯨ ꯀꯟꯅ ꯆꯤꯡꯈꯥꯏꯅꯔꯤ. ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯅ. ꯁꯣꯝꯗꯁꯨ ꯀꯕꯣꯛꯂꯩ ꯆꯥꯛꯀꯧꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯩꯅꯅꯕ ꯂꯥꯡꯕ ꯍꯧꯔꯛꯏ. ꯀꯕꯣꯛꯂꯩ ꯁꯅꯥꯍꯜꯗ, ꯑꯩꯒꯤꯁꯨ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯒꯤ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯁꯥꯗꯕ ꯌꯥꯔꯣꯏ. ꯁꯅꯥꯍꯜ ꯃꯄꯤ ꯍꯣꯡꯅ ꯍꯣꯡꯅ, ꯀꯕꯣꯛꯂꯩ ꯇꯥꯅꯤꯡꯗꯦ. ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯉꯥꯡ. ꯑꯩꯅ ꯁꯦꯜ ꯀꯌꯥꯝ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯏꯕꯦꯝꯃꯒꯤ ꯄꯣꯠ ꯂꯩꯕꯁꯤ ꯐꯥꯎꯕ ꯀꯣꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯅꯪꯒꯤꯁꯨ ꯇꯧꯗ ꯌꯥꯗꯕꯗꯣ ꯃꯗꯨꯈꯛ ꯇꯧꯁꯤ. ꯀꯕꯣꯛꯂꯩ ꯁꯥꯎꯅ, ꯑꯩꯒꯤꯕꯨꯅ ꯇꯧꯗ ꯌꯥꯗꯕ ꯈꯛꯇ ꯇꯧꯁꯤ ꯍꯥꯏꯕ. ꯅꯆꯟꯒꯤꯅ ꯗꯨꯝꯗꯥꯡꯗ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯑꯩꯒꯤꯁꯨ ꯂꯩꯗꯣ ꯁꯥꯗꯕ ꯌꯥꯔꯣꯏ. ꯅꯆꯟꯗꯨ ꯂꯨꯍꯣꯡꯕꯗ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯤꯕꯗꯣ? ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯥꯒꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯁꯥꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯁꯥꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯁꯨꯛꯁꯥ ꯁꯥꯔꯣꯏ. ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈꯣ ꯆꯠꯂꯣ. ꯏꯃꯨꯡꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤ ꯂꯩꯒꯦ. ꯀꯕꯣꯛꯂꯩ ꯃꯆꯥꯕꯨ ꯄꯣꯛꯈꯠꯂꯤ ꯑꯗꯨꯒ ꯁꯥꯎꯅ, ꯐꯩ ꯐꯩ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯊꯣꯛꯂꯛꯏ. ꯃꯄꯥꯝꯗꯗꯤ ꯆꯪꯗ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯀꯕꯣꯛꯂꯩ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ, ꯁꯅꯥꯝꯕꯤ! ꯁꯅꯥꯝꯕꯤ! ꯁꯅꯥꯝꯕꯤ ꯏꯃꯨꯡꯗꯒꯤ, ꯏꯅꯝꯃ ꯂꯥꯛꯏꯔꯣ? ꯁꯣꯝꯗ ꯐꯝꯁꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯀꯥꯔꯛꯑꯔꯣꯏ. ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦꯅ ꯂꯥꯛꯏꯕꯅꯤ. ꯀꯩ ꯋꯥꯅꯣ ꯏꯅꯝꯃ? ꯌꯦꯡꯉꯣꯏ, ꯅꯪ ꯇꯥꯆꯧꯅ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯑꯃ ꯆꯥꯛꯀꯧꯗ ꯈꯤꯅꯥ ꯇꯧꯒꯅꯤ ꯍꯥꯏꯔꯤ. ꯃꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯊꯤꯡꯉꯨ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ.
ꯑꯇꯩ ꯁꯥꯗ꯭ꯔꯕꯁꯨ ꯂꯩ ꯑꯃꯇꯪꯗꯤ ꯁꯥꯍꯟꯒꯦꯅ ꯇꯧꯕꯅꯤ. ꯅꯪꯒꯤ ꯆꯥꯛꯀꯧꯕꯒꯤ ꯁꯦꯜꯅꯤ ꯍꯥꯏꯅ ꯂꯨꯄꯥ 1 ꯐꯥꯎꯕ ꯀꯥꯏꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏ. ꯑꯗꯨꯒꯅꯦ, ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯀꯅꯨ. ꯅꯪꯅꯁꯨ ꯁꯅꯥꯁꯤꯡ ꯑꯗꯣ ꯁꯥꯔꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯉꯥꯛꯇꯅꯤ. ꯃꯁꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯏꯕꯅꯤ. ꯏꯅꯝꯃ ꯆꯠꯂꯤ. ꯀꯕꯣꯛꯂꯩ ꯍꯥꯏꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ. ꯁꯅꯥꯝꯕꯤ ꯃꯅꯝꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ. ꯁꯅꯥꯝꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ. ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯆꯠ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯕ ꯍꯦꯟꯀꯠꯂꯛꯏ. ꯃꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯧꯅ ꯉꯥꯡꯅꯅꯤꯡꯗ꯭ꯔꯦ. ꯁꯈꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯝꯅ ꯆꯤꯜꯂꯤ. ꯍꯣ ꯅꯣꯏꯕꯨ ꯀꯔꯤꯅꯣ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯥꯏꯃꯤ? ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯃꯛꯎꯅꯦ. ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯤꯅ ꯍꯥꯏꯖꯤꯟꯗꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯂꯥꯏꯔꯤꯛꯅ ꯆꯠꯈ꯭ꯔꯤꯕꯗꯣ. ꯑꯗꯨꯒ ꯃꯆꯜꯗꯨꯁꯨ ꯆꯥꯛꯀꯧꯕꯒ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯥꯅ ꯆꯥꯛꯀꯧꯕ ꯄꯥꯎꯗꯣ ꯍꯥꯏꯗꯣꯛꯎꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯍꯥꯏꯅꯩꯅꯦꯍꯦ. ꯑꯣ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ. ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ ꯃꯁꯛꯇꯣ. ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯊꯥꯡ ꯍꯦꯛ ꯊꯥꯡꯀꯠꯂꯗꯅ. ꯑꯗꯨꯗꯤ ꯃꯥꯁꯤ ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯇꯥꯔꯦꯅꯦ. ꯇꯥꯔꯦꯗꯅ. ꯃꯌꯥꯝꯗꯣ ꯋꯥ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯅꯩ. ꯀꯕꯣꯛꯂꯩ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯂꯨꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯐꯥꯎꯕ ꯃꯨꯠꯈꯤꯗꯨꯅ ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯍꯥꯏꯅ ꯂꯩꯀꯥꯏ ꯁꯔꯥꯁꯟꯅ ꯀꯧꯅꯈ꯭ꯔꯦ꯫